थौरमनी मैमना सरुक याबियो अखोगी कॉन्टेक्ट नंबर 7005707808 हारिबा नंबर असिदा कॉल तौबिदुना तोइना फंख्रबा कॉलर सिंगना लेपिरगा फंगजद्रिबा कॉलर सिंगदा खुदोंचाबा पिमिनसी हाइबसिसु थमजगे अदुगा ngасidi adum mamangda phangkhiba singsu khudong chaba pizari hana phangbi khraba sing saru yabiba yani sahi humpugi mathakta laibira humpu subiraba singna tawbodabu yam toina phangba singdi adum atopa thorom singda so adum saru yabiragadi फंगजदबा सिंगदे हेना खुदोंग चाबा पिमिनसी हाइना सो हाइजरी अहानबा कॉल लौखजगे ngasiगी थौरम सिगी हेलो गुड आफ्टरनून मैडम गुड आफ्टरनून तराम नोक्सरी मिंग लेफम हाइबियो आलोनगी थौरमदा थरु याजगे आई तेंथादगी मरान थिंनिंगोबनी सही हुपुमंगारम सिजरे याम नोआइजरे पाबुंग तेंथादगी सरु याबिरकपा पाबुंग से ममांगददी अमुक्ता थेंगनाद्री हाना फंगबिग्रब्रो कई अतई किसनदी अहम फंगे अहलोन की थौरमदी अहानब होइदोइनेबको होय होय अहलोनगी अहानब याम नुंगाइजै पाबुंग अदो तेंथासी कदाई वाई होइदोइनो पाबुंग तेंथा खोंबान मयाई लेकाई तेंथा खोंबान मयाई लेकाई को होय 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 इसै सुमते मा ngangthokpiyo aduga पाबुंग वारी सुंगे हांसासिको होय होय अवा नुंगाई पुंसी खोंसत सही हुमफु मंगा योक्सलकपसिदा थेंगनरकपा अवा नुंगाई वारीसु पाबुंगी सु खितां खंगजाहोगे अदो अहानबसिदी पाबुंगना खोइदाजबा पामजबा इसै अमतंग खुदोल तंबियो तंजरगे याम तेंतंगको आई मुदा छाम शर्मा की से तंग पोथाफम खंदरे आईगी थमोय आईगी वाखल तिररे सैना मोमो नोपा आज से उड़गा तामौरबी नंगू निंगसिंगली पाटी लाइटर इमाइदा सीनीरेल तारे पाटी लाइटर इमाइदा इतोमलता कुलोती रे थानरे कायले थमोय नंगी नुंची मिरेल उबदा तामौरबी नंगू निंगसिंगली अदुंगै नंगी नुंसी थैरोल कया अदुंगै नंगी नुंसी थैरोल कया सोंतां यैराने जिंगोन सीदा नंगी इसै नुंसीरबा चू नंगी इसै ननिले नंगी इसै ननिले राम सिदा इसै को शंकरे राम फजगरे पाबुंग याम फजना ngangthokpirei पाबुंग इमादी हौजे लैरिब्रा इमा अनि इमा सुदुम लैरिब्रा हौजे से आई लैरी ममा लैरी जाजी नै नै पानथोप लोरे अपिक मचाम खतंग गाइरी गाइरे अदो आई फार्म दसु होना दना इको पाता नारी फार्म तबगा सुम दिजबनी याम नुंगाई पाबुंग हवाइदी तेंथाजे अखोगी थंबाल हेकपा थमसे चाबा गाइना
ꯀꯥꯡ ꯃꯇꯝꯁꯦ ꯌꯥꯝ ꯆꯠꯅꯩ ꯍꯧꯖꯤꯛꯀꯥꯟꯁꯦ ꯏꯁꯤꯡꯁꯦ ꯁꯨꯝ ꯀꯪꯕꯣꯏ ꯂꯥꯛꯄꯣꯏ ꯂꯩ ꯑꯗꯣ ꯇꯦꯟꯊꯥ ꯃꯥꯏꯀꯩꯁꯦ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯏꯁꯤꯡ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ ꯂꯧꯁꯤꯡ ꯄꯥꯟꯕꯤꯔꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤ ꯂꯧꯁꯤꯡꯗꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯈꯔꯗꯤ ꯆꯥꯝꯃꯨꯛꯗ 30ꯃꯨꯛꯀꯤ ꯆꯥꯡꯗꯤ ꯄꯥꯟꯕ ꯍꯥꯏꯅ ꯂꯧꯔꯦꯀꯣ ꯏꯁꯤꯡ ꯐꯪꯕ ꯂꯝꯗꯗꯤ ꯑꯗꯣ ꯑꯌꯥꯝꯕ ꯏꯁꯤꯡ ꯂꯩꯇꯕꯅꯤꯅ ꯍꯧꯖꯤꯛꯁꯤ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯑꯣꯏꯗꯣꯔꯤꯕꯩ ꯈꯪꯗꯦ ꯑꯗꯣ ꯑꯩꯍꯥꯛꯀꯤꯗꯤ ꯑꯣꯏꯅ ꯐꯥꯔꯝ ꯑꯣꯏꯅ ꯇꯧꯖꯕꯅꯤ ꯂꯧꯁꯤꯡꯗꯤ ꯀꯌꯥ ꯍꯣꯠꯅꯗꯕ ꯂꯝꯕꯤꯗ ꯆꯠꯄꯗ ꯌꯦꯡꯕꯗ ꯊꯝꯕꯥꯜꯒ ꯃꯌꯥꯝ ꯁꯥꯠꯄꯗꯣ ꯍꯧꯖꯤꯛꯁꯨ ꯁꯥꯠꯂꯤꯕ꯭ꯔꯣ ꯄꯥꯕꯨꯡ ꯃꯁꯤ ꯃꯌꯥꯗ ꯈꯔ ꯑꯗꯨꯝ ꯃꯇꯥꯏꯗ ꯑꯩꯈꯣꯏ ꯀꯣꯛꯇꯕ ꯂꯝꯗ ꯈꯔ ꯑꯗꯨꯝ ꯃꯤꯅ ꯑꯦꯀ꯭ꯔꯣꯁ ꯇꯧꯈꯤꯕ ꯂꯝꯗ ꯈꯔꯕꯨꯗꯤ ꯁꯥꯠꯂꯦ ꯑꯗꯨ ꯍꯥꯟꯅꯒꯤ ꯄꯥꯛ ꯑꯗꯨꯃꯥꯏꯅ ꯁꯟꯅꯗꯤ ꯁꯥꯠꯇ꯭ꯔꯦ ꯄꯥꯠꯀꯤ ꯁꯔꯨꯛꯇꯤ ꯂꯩꯔꯛꯇ꯭ꯔꯕꯅꯤꯅ ꯑꯗꯨꯗꯗꯤ ꯀꯌꯥ ꯀꯟꯅ ꯁꯥꯠꯄꯗꯤ ꯎꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯄꯥꯕꯨꯡ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯒꯤ ꯆꯍꯤꯗꯨ ꯈꯇꯪ ꯀꯩꯅꯣ ꯆꯠꯊꯔꯛꯑꯒꯀꯣ ꯋꯥꯔꯤ ꯉꯥꯛꯇꯪ ꯇꯧꯁꯦ ꯌꯥꯏꯀꯣ ꯌꯥꯏꯌꯦ ꯏꯃꯥꯁꯤꯅ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯄꯥꯕꯨꯡꯒ ꯀꯃꯥꯏꯅ ꯇꯧꯔꯒ ꯊꯦꯡꯅꯔꯨꯔꯤꯅꯣ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝ ꯑꯉꯛꯄ ꯈꯣꯡꯆꯠꯅꯤ ꯑꯉꯥꯡ ꯑꯣꯏꯅ ꯅꯧꯅꯁꯨ ꯌꯨꯝ ꯄꯥꯟꯖꯩ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯏꯟꯈꯠꯂꯛꯄꯒꯤ ꯃꯇꯝꯗ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯆꯍꯤ ꯀꯌꯥꯃꯨꯛꯇꯅꯣ ꯄꯥꯕꯨꯡꯅ ꯌꯨꯝ ꯄꯥꯟꯕꯤꯁꯦ ꯃꯃꯥꯗꯤ ꯌꯥꯝ ꯅꯧꯋꯤ ꯆꯍꯤꯗꯤ ꯍꯥꯏꯖꯅꯤꯡꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥꯅ 14 ꯏꯌꯔꯁꯀꯨꯝꯕ 10 ꯏꯌꯔꯁꯅꯤ ꯑꯩꯅ 21ꯒꯨꯝꯕ ꯑꯗꯨꯋꯥꯏꯗꯨꯗ ꯅꯧꯅ ꯈꯣꯡꯗꯥꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯗꯤ ꯄꯥꯕꯨꯡꯅ ꯌꯥꯝ ꯊꯤꯅ ꯍꯜꯂꯦ ꯃꯥꯗꯒꯤ ꯆꯍꯤ ꯑꯗꯨꯝ ꯆꯍꯤ 6-7 9ꯒꯨꯝꯕ ꯍꯜꯂꯦ 7-9 ꯍꯜꯂꯦꯕ ꯑꯗꯨꯕꯨ ꯍꯣꯏ ꯏꯃꯥꯅ ꯆꯍꯤ 14ꯒ ꯍꯥꯏꯔꯛꯄꯗꯨꯕꯨ ꯏꯃꯥꯗꯨꯕꯨ ꯆꯥꯛ ꯊꯣꯡ ꯍꯩꯔꯝꯃꯕ꯭ꯔꯣ ꯍꯜꯂꯛꯄꯗ ꯀꯩꯅꯣ ꯌꯨꯝ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒ ꯊꯤꯀꯥꯇꯤꯒ ꯍꯥꯏꯇꯥꯔꯦ ꯃꯥꯕꯣꯟ ꯁꯥꯟꯅꯔꯤꯅꯤ ꯀꯩꯅꯣ ꯍꯜꯂꯛꯄꯗ ꯌꯨꯝ ꯄꯥꯜꯂꯛꯑꯀꯥꯟꯗ ꯑꯗꯣ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯈꯣꯠꯄꯗꯤ ꯀꯌꯥꯝ ꯀꯅꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤ ꯁꯨꯝ ꯑꯗꯨꯕꯨꯗꯤ ꯃꯇꯝꯁꯨ ꯃꯁꯥꯗꯨ ꯑꯗꯨꯝ ꯌꯥꯝꯅ ꯆꯍꯤ ꯅꯧꯖꯕꯩ ꯋꯥꯅꯤ ꯑꯗꯨꯝ ꯍꯩꯔꯛꯏꯗ ꯍꯩꯕꯕꯨꯗꯤ ꯇꯥꯛꯄꯗ ꯑꯗꯨꯝ ꯂꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯀꯩ ꯂꯝꯗꯒꯤ ꯑꯣꯏꯗꯣꯏꯕ ꯏꯃꯥꯁꯤꯅ ꯊꯝꯕꯥꯜ ꯆꯤꯡꯌꯥꯅ ꯑꯩꯈꯣꯏꯒꯤ ꯑꯣꯒꯥꯏꯔꯣꯝꯒ ꯇꯥꯏꯅꯕ ꯚꯣꯠꯇꯅ ꯍꯦꯛ ꯑꯣꯒꯥꯏꯔꯣꯝ ꯆꯤꯡꯕ ꯄꯟꯗꯥꯟꯗꯅ ꯄꯦꯟꯗꯥ ꯍꯦꯛ ꯆꯤꯡꯕ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯇꯦꯟꯊꯥ ꯆꯤꯡꯉꯝꯕꯅꯦ ꯑꯗꯣ ꯃꯇꯝ ꯑꯃ ꯑꯣꯟꯊꯣꯛꯈꯤꯗꯅ ꯍꯧꯖꯤꯛ ꯑꯣꯒꯥꯏꯔꯣꯝꯗꯅ ꯏꯂꯦꯛꯁꯟ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟ ꯂꯩꯔꯦ ꯄꯟꯗꯥꯟꯗꯅ ꯑꯃꯨꯛ ꯇꯦꯟꯊꯥꯗ ꯇꯥꯏ ꯈꯪꯗꯦ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯊꯝꯕꯥꯜ ꯆꯤꯡꯌꯥꯗꯒꯤꯅꯦꯕ ꯍꯣꯏ ꯄꯥꯕꯨꯡꯒ ꯏꯃꯥꯒꯕꯨꯗꯤ ꯂꯥꯏꯕꯛ ꯇꯤꯟꯅꯔꯝꯗꯅ ꯊꯨꯡꯅꯔꯦ ꯑꯗꯣ ꯊꯨꯡꯅꯍꯧꯗꯕ ꯄꯥꯕꯨꯡꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯑꯗꯒꯤ ꯁꯨꯝ ꯅꯨꯡꯁꯤꯅ ꯀꯥꯏꯅꯈꯤꯕꯒꯗꯤ ꯂꯩꯔꯛꯄ꯭ꯔꯥ ꯏꯃꯥ ꯃꯊꯟꯇ ꯑꯣꯏꯗꯣꯏꯔꯥ ꯑꯗꯒꯤ ꯃꯇꯝꯗꯨꯗ ꯁꯤꯝꯇꯪ ꯋꯥꯍꯪꯁꯦ ꯍꯥꯟꯅ ꯍꯪꯖꯔꯒꯦ ꯑꯗꯨꯒ ꯃꯈꯥ ꯃꯁꯤ ꯀꯩꯅꯣꯗꯤ ꯃꯁꯤ ꯑꯁꯦꯡꯕ ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯗꯤ ꯊꯣꯏꯗꯣꯛꯄ ꯍꯥꯞꯄꯤꯟꯅꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯨꯕ ꯁꯤꯝ ꯍꯥꯏꯕꯗꯤ ꯇꯪꯒꯥꯡ ꯂꯩꯇꯦ ꯑꯗꯨꯝ ꯏꯉꯥꯎ ꯑꯗꯨꯝ ꯄꯪꯂꯩ ꯃꯔꯩꯖꯕꯅꯤ ꯑꯗꯨ ꯈꯪꯍꯧꯗꯕ ꯆꯍꯤꯃꯨꯛ ꯀꯔꯤꯃꯨꯛꯀꯤ ꯃꯇꯨꯡꯗ ꯃꯥꯁꯤ ꯈꯪꯅꯔ ꯃꯇꯨꯡꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯣꯏꯅꯈꯤꯕꯅꯤ ꯑꯩꯒꯤ ꯃꯃꯥꯡꯗꯗꯤ ꯀꯥ ꯍꯦꯟꯕ ꯊꯣꯏꯗꯣꯛꯄꯗꯤ ꯑꯩꯒꯤ ꯁꯤꯝꯕ ꯇꯥꯔꯒꯦꯠ ꯇꯧꯕ ꯍꯥꯏꯕꯗꯤ ꯂꯩꯖꯈꯤꯗꯦꯕ ꯑꯗꯨꯒ ꯄꯥꯕꯨꯡꯅ ꯏꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯎꯖꯕꯁꯦ ꯀꯔꯤ ꯑꯣꯏꯒꯦ ꯀꯔꯤ ꯀꯝꯗꯧꯕ ꯄꯥꯕꯨꯡꯅ ꯏꯃꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯎꯖꯕ ꯃꯥꯒꯤ ꯁꯥꯖꯠ ꯂꯤꯆꯠꯇ ꯑꯣꯏꯒꯦꯔꯥ ꯋꯥꯉꯥꯡ ꯁꯉꯥꯡꯗ ꯑꯣꯏꯒꯦꯔꯥ ꯀꯔꯤ ꯁꯨꯝ ꯄꯥꯕꯨꯡꯅ ꯊꯥꯒꯠꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯏꯃꯥꯒꯤ ꯑꯣꯏꯅ ꯌꯥꯝ ꯒꯨꯟꯁꯦ ꯀꯔꯤꯅ ꯑꯣꯏꯒꯦ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯏꯆꯝ ꯆꯝꯅ ꯉꯥꯎꯖꯕꯗꯨꯗ ꯑꯩꯅꯁꯨ ꯑꯗꯨꯝ ꯃꯁꯤ ꯑꯩꯒ ꯃꯣꯠ ꯆꯥꯟꯅꯗꯧ ꯃꯥꯜꯂꯤ ꯉꯥꯎꯖꯕ ꯍꯥꯏꯗꯤ ꯁꯦꯝꯗꯣꯛꯄꯁꯨ ꯊꯣꯛꯏꯗꯅꯀꯣ ꯑꯗꯨ ꯊꯣꯏꯗꯣꯛꯅ ꯀꯥ ꯍꯦꯟꯅ ꯇꯥꯟꯅꯅꯤꯡꯉꯥꯏꯁꯨ ꯑꯣꯏꯗꯦ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯈꯪꯗꯦ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯄꯅꯣ ꯑꯗꯨꯝ ꯍꯧꯔꯒ ꯑꯗꯨꯝ ꯄꯨꯟꯈꯤꯗ ꯑꯗꯣ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯗꯕꯨꯗꯤ ꯍꯣꯏ ꯑꯗꯨꯝ ꯂꯥꯞꯅꯔꯤꯕꯅꯤꯅ ꯃꯒꯨꯟ ꯈꯪꯅꯗ꯭ꯔꯤꯕꯅꯤ나 ꯑꯗꯨꯝ ꯅꯨꯡꯁꯤꯕꯁꯦ ꯅꯨꯡꯁꯤꯔꯗꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯁꯤꯕ ꯐꯥꯎꯕ ꯁꯤꯗꯣꯛꯅꯔꯤꯅꯦꯕ ꯑꯗꯣ ꯁꯨꯝ ꯂꯩꯃꯤꯟꯅꯔꯛꯑꯀꯥꯟꯗꯗꯤ ꯄꯥꯕꯨꯡꯅ ꯈꯜꯂꯨꯕꯗꯣ ꯆꯨꯝꯃꯝꯕ꯭ꯔꯥ ꯈꯜꯂꯨꯕꯗꯨꯒꯤ ꯋꯥꯡꯃꯗ ꯃꯣꯠꯀ ꯆꯥꯟꯅꯗꯕꯤ ꯏꯁꯧ ꯌꯥꯝ ꯂꯥꯡꯒꯟꯕꯤ ꯍꯥꯏ ꯐꯥꯏꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯄꯥꯕꯨꯡ ꯏꯃꯥ ꯂꯩ ꯑꯗꯨꯗꯤ ꯃꯤꯑꯣꯏꯕꯒꯤ ꯃꯆꯤꯡ ꯑꯃꯃꯝꯗꯤ ꯂꯩꯅ ꯄꯣꯠꯅꯤ ꯃꯥꯅ ꯁꯥꯎꯔ ꯑꯩꯅ ꯐꯥꯗ ꯑꯩꯅ ꯁꯥꯎꯔ ꯐꯥꯗ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯈꯟꯅꯕ ꯌꯥꯎꯏ ꯑꯗꯨ ꯊꯣꯏꯗꯣꯛꯅ ꯀꯥ ꯍꯦꯟꯅꯗꯤ ꯈꯟꯅꯕ ꯀꯩꯅꯣꯕꯨꯗꯤ ꯂꯩꯇꯦꯗ ꯃꯤꯅ ꯍꯥꯏꯅꯔꯤ ꯄꯣꯠꯅꯤ ꯅꯨꯡꯁꯤꯅꯈ꯭ꯔꯦꯗ ꯅꯣꯏ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕꯒꯁꯨ ꯑꯃ ꯌꯥꯎꯏ ꯑꯗꯨꯝ ꯑꯣꯏꯁꯨ ꯑꯣꯏꯕꯖꯥꯠꯅꯤ ꯅꯣꯏ ꯅꯇꯩ ꯅꯅꯥꯎꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯩ ꯀꯥꯏꯅ ꯃꯤꯅ ꯆꯤꯕꯣꯟ ꯉꯥꯡꯅꯕꯗꯣ ꯑꯣꯏꯔꯛꯑꯦꯕ ꯗꯥꯏꯔꯦꯛꯁꯨ ꯍꯥꯏꯔꯛꯏꯅꯤꯅꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯗ ꯌꯥꯝ ꯐꯩ ꯑꯗꯨꯗꯤ ꯆꯥꯟꯅꯕ ꯄꯥꯕꯨꯡꯅ ꯅꯤꯡꯈꯤꯕꯗꯣꯀꯣ ꯑꯗꯣ
ꯄꯥꯕꯨꯡ ꯇꯦꯟ ꯊꯥ ꯃꯥꯏꯀꯩꯁꯤꯅ ꯍꯥꯎꯍꯩꯒꯤ ꯄꯥꯕꯨꯡ ꯍꯣꯏꯒꯤ ꯃꯇꯝ ꯆꯍꯤ ꯃꯇꯥꯡꯗꯨꯗ ꯍꯥꯏꯇꯥꯔꯦ ꯁ꯭ꯀꯨꯜ ꯂꯥꯏꯔꯤꯛ ꯇꯝꯕꯒꯁꯦ ꯁ꯭ꯀꯨꯜꯁꯦ ꯀꯗꯥꯏꯋꯥꯏꯗꯒ ꯂꯩꯔꯝꯃꯤ ꯀꯔꯤ ꯃꯃꯤꯡ ꯍꯥꯏꯅꯒꯥꯇꯤ ꯂꯩꯔꯝꯒꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ LP ꯁ꯭ꯀꯨꯜꯅ ꯊꯨꯡꯒꯣꯡꯂꯣꯝꯗ ꯑꯃ ꯃꯥꯏꯕꯝꯒꯤ ꯑꯩꯈꯣꯏꯅ ꯃꯣꯗꯣꯂꯣꯖꯤꯗ ꯑꯃ ꯇꯝꯃꯝꯃꯤ ꯑꯗꯨꯗꯒꯤ ꯇꯝꯃꯒ ꯍꯩꯒꯨꯝꯗ ꯀ꯭ꯂꯥꯁ 6 ꯇꯝꯃꯒ ꯑꯃꯨꯛ ꯂꯝꯗꯤꯡ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯇꯝꯃꯦꯀꯣ ꯇꯦꯟꯊꯥꯗꯒꯤ ꯂꯝꯗꯤꯡ ꯍꯥꯏ ꯁ꯭ꯀꯨꯜꯁꯦ ꯈꯣꯡꯅ ꯆꯠꯅꯤ 45 ꯃꯤꯅꯠ 50 ꯃꯤꯅꯠ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯆꯠꯄ ꯌꯧ ꯇꯦꯟꯊꯥꯗꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯅꯪꯅꯕ ꯆꯠꯂꯦ ꯍꯥꯏꯕ ꯈꯣꯡꯅꯗ ꯆꯠꯂꯝꯃꯤ ꯁꯥꯏꯀꯜ ꯐꯥꯎ ꯊꯧꯔꯝꯗꯦ ꯃꯇꯝꯗꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁ꯭ꯀꯨꯜ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯥꯏꯐ ꯐꯥꯎꯗꯤ ꯂꯣꯏꯁꯤꯟꯈꯤꯌꯦ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯊꯥꯛ ꯐꯥꯎꯗꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦꯕ ꯍꯣꯏ ꯑꯗꯨ ꯄꯥꯕꯨꯡ ꯃꯇꯝꯗꯨꯗ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯊꯥꯛ ꯂꯣꯏꯁꯤꯟꯕꯒꯁꯤꯗꯤ ꯊꯕꯛ ꯑꯃ ꯑꯗꯨꯝ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤ ꯄꯥꯕꯨꯡꯗꯤ ꯊꯕꯛ ꯏꯟꯈꯥꯡ ꯆꯦꯟ ꯆꯣꯡ ꯇꯧꯍꯧꯗ꯭ꯔꯕꯔꯥ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯊꯕꯛ ꯃꯆꯥ ꯑꯃꯈꯛꯀꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯒꯤꯗ ꯊꯕꯛ ꯃꯆꯥ ꯑꯃꯈꯛ ꯇꯧꯖꯔꯤꯀꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯄꯦꯟꯁꯤꯟ ꯐꯪꯖꯔꯕꯅꯤ ꯇꯣꯂꯣꯞ ꯄꯦꯟꯁꯤꯟ ꯈꯔ ꯆꯥꯔ ꯂꯩꯖꯔꯦ ꯃꯇꯝꯗꯨꯗꯗꯤ ꯀꯩꯅꯣꯅꯦꯕ ꯀ꯭ꯂꯥꯁ ꯑꯩꯈꯣꯏ ꯍꯥꯏ ꯁ꯭ꯀꯨꯜ ꯊꯥꯛꯀ ꯂꯣꯏꯁꯤꯟꯕꯁꯦ IAS ꯐꯥꯎꯕꯒꯨꯝꯕꯅꯦꯕ ꯌꯥꯝ ꯇꯥꯡꯅ ꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦꯀோ ꯑꯗꯨꯒ ꯑꯗꯨꯁꯨ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒ ꯅꯨꯄꯤ ꯃꯔꯛꯇꯒꯗꯤ ꯃꯁꯤꯡ ꯊꯤꯕ ꯑꯗꯨꯝ ꯌꯥꯔꯝꯒꯅꯦꯕꯀꯣ ꯅꯨꯄꯤꯅ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯀꯩ कानाꯗꯣꯏꯅꯣ ꯅꯨꯄꯤꯅ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯍꯥꯏꯕ ꯌꯥꯝ ꯅꯨꯄꯤꯁꯤ ꯌꯥꯝ ꯀꯩꯅꯣ ꯇꯧꯅ ꯊꯝꯃꯤꯉꯩ ꯌꯨꯝꯗꯩ ꯃꯄꯥꯟ ꯍꯦꯟꯗꯣꯛꯄ ꯌꯥꯗꯦ ꯅꯨꯄꯤꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯔ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯔꯤꯉꯩ ꯃꯇꯝꯗꯣ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯥꯕꯨꯡ ꯑꯍꯜꯂꯣꯟꯒꯤ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯅꯨꯡꯉꯥꯏꯅ ꯊꯧꯔꯝꯁꯤꯡ ꯇꯥꯗꯅ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯕꯨ ꯑꯩꯅ ꯑꯩꯒꯤ ꯁꯥꯏꯠꯇꯩꯁꯨ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯄꯥꯕꯨꯡ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯊꯦꯡꯛ ꯌꯨ ꯍꯜꯂꯣ ꯂꯥꯏꯟꯁꯤ ꯇꯠꯈ꯭ꯔꯦ ꯍꯜꯂꯣ ꯍꯥꯏꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯕꯩ ꯃꯑꯣꯡꯅꯤ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯩ ꯍꯤꯌꯥꯡꯂꯝ ꯕꯤꯁꯠꯇꯒꯤ ꯍꯣꯏꯗꯣꯝ ꯃꯦꯃꯥꯇꯣꯝꯕꯤꯅꯤ ꯃꯤꯁ ꯏꯃꯥ ꯃꯦꯃꯥꯇꯣꯝꯕꯤ ꯑꯃꯨꯛ ꯌꯧꯁꯜꯂꯛꯑꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯏꯃꯥ ꯈꯪꯗꯦ ꯌꯥꯝ ꯀꯥ ꯍꯦꯟꯅꯗꯤ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇ꯭ꯔꯦ ꯀꯥꯕꯣꯛ ꯀꯥꯕꯣꯛ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯅꯠꯇ꯭ꯔꯦꯕ ꯀꯥꯕꯣꯛ ꯀꯥꯕꯣꯛ ꯑꯗꯨꯅ ꯐꯩꯀꯣ ꯏꯃꯥ ꯅꯨꯡꯉꯥꯏꯃꯜꯂꯁꯨ ꯋꯥꯕꯅꯤ ꯍꯣꯏ ꯍꯣꯏ ꯑꯗꯩ ꯋꯥꯃꯜꯂꯁꯨ ꯋꯥꯕꯅꯤ ꯃꯔꯛ ꯁꯔꯛꯇ ꯂꯩꯕꯗꯨꯅ ꯐꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯍꯜꯂꯣꯟꯒꯤ ꯊꯧꯔꯝꯁꯤꯗ ꯀꯣꯜ ꯐꯪꯉꯦ ꯑꯃꯨꯛ ꯐꯪꯉꯦ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯀꯔꯤ ꯏꯁꯩꯅꯣ ꯏꯃꯥꯅ ꯃꯌꯥꯝꯗ ꯇꯥꯍꯟꯕꯤꯗꯣꯏꯁꯦ ꯑꯩꯅ ꯏꯁꯩ ꯑꯌꯥꯝꯕ ꯁꯛꯂꯛꯀꯗꯣꯏꯅꯤꯅꯦ ꯏꯃꯥꯅ ꯁꯛꯂꯛꯀꯗꯧꯕꯅꯤ ꯑꯗꯨꯒ ꯍꯣꯏ ꯏꯃꯥ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯑꯩꯗꯤ ꯏꯁꯥꯁꯦ ꯊꯕꯦꯠ ꯍꯣꯜꯂꯒ ꯂꯩꯌꯦ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯑꯩꯈꯣꯏ ꯏꯆꯥ ꯑꯃ ꯏꯅꯥꯎꯄꯩ ꯃꯆꯥ ꯑꯃ ꯂꯩꯈꯤꯗꯔꯦꯕꯀꯣ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯑꯗꯨꯗ ꯈꯔ ꯁꯣꯛꯆꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜꯂꯣꯟ ꯄꯥꯈꯪ ꯃꯆꯥ ꯑꯣꯏꯅ ꯂꯩꯈꯤꯗꯕꯗꯨꯗ ꯆꯨꯝꯃꯤ ꯑꯗꯣ ꯁꯛꯆꯔꯛꯑꯒꯦ ꯃꯇꯦꯛ ꯑꯃ ꯂꯥꯟꯊꯣꯛꯆꯔꯛꯑꯒꯦ ꯑꯩꯅ ꯐꯥꯕ ꯍꯥꯏꯗꯣꯏꯔꯥ ꯑꯩꯗꯤ ꯏꯁꯩꯁꯤ ꯀꯌꯥꯗꯤ ꯐꯥꯗꯕꯅꯦ ꯑꯗꯣ ꯏꯆꯥꯁꯤꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯊꯧꯔꯝꯁꯤꯡꯁꯦ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯁꯦ ꯇꯥꯔꯒ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯌꯥꯝ ꯑꯣꯏꯖꯕ ꯑꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯩꯈꯣꯏꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯣꯏ ꯑꯗꯣ ꯑꯍꯜ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯗꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯈꯣꯟꯖꯦꯜ ꯇꯥꯕ ꯐꯪꯖꯕ ꯑꯗꯨꯗꯒꯤ ꯐꯣꯟ ꯅꯝꯕꯔ ꯂꯧꯅꯔꯒ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯊꯣꯛꯄ ꯐꯣꯟ ꯁꯣꯟꯗ ꯏꯆꯥꯉꯩꯅ ꯇꯧꯔꯛꯄ ꯊꯧꯔꯝꯗ ꯐꯪꯍꯧꯗ꯭ꯔꯒꯁꯨ ꯐꯣꯟ ꯐꯪꯍꯧꯗ꯭ꯔꯒꯁꯨ ꯏꯁꯩ ꯈꯟꯒꯦ ꯍꯥꯏꯕꯁꯨ ꯐꯪꯍꯧꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯣꯟꯖꯟꯅꯔꯒ ꯐꯣꯟꯒ ꯇꯧꯅꯔꯒ ꯉꯥꯏꯍꯥꯛꯀ ꯅꯨꯡꯉꯥꯏꯊꯣꯛꯄ ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯑꯁꯨꯝꯕꯅꯦ ꯏꯃꯥ ꯑꯗꯣ ꯋꯥꯍꯣꯡꯒꯤꯗꯣ ꯀꯩꯅꯣꯁꯦ ꯆꯦꯅꯦꯜꯗꯤ ꯂꯩꯍꯧꯔꯒ ꯑꯩꯈꯣꯏꯒꯤꯅ ꯁꯨꯝ ꯆꯠꯈꯤꯗꯣꯏꯅꯤꯀꯣ ꯑꯗꯨꯗꯤ ꯏꯃꯥ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯈꯛꯇ ꯅꯠꯇꯦ ꯂꯩꯍꯧꯗꯣꯏꯁꯤ ꯂꯣꯏ ꯂꯩꯍꯧꯗꯣꯏꯅꯤ ꯍꯣꯏꯅꯦ ꯂꯩꯍꯧꯒꯅꯦꯕ ꯑꯗꯣ ꯑꯗꯨꯒ ꯂꯣꯏ ꯆꯠꯈꯤꯗꯣꯏꯅꯦ ꯑꯩꯈꯣꯏꯁꯦ ꯄꯥꯝꯃꯨꯏꯌꯦꯕ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯆꯠꯄꯗ ꯄꯨꯕ ꯌꯥꯕ ꯑꯣꯏꯗꯣꯏꯅ ꯑꯃꯨꯛ ꯁꯨꯝ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯧꯕ ꯔꯦꯗꯤꯑꯣꯗꯨꯕꯨꯗꯤ ꯍꯥꯞꯄꯤꯔꯅꯤ ꯑꯗꯣ ꯅꯝꯕꯣ ꯄꯣꯔꯒ ꯏꯃꯥ ꯑꯗꯨꯃꯥꯏꯅꯒ ꯄꯨꯔ ꯆꯠꯄ ꯌꯥꯔꯗꯤ ꯃꯕꯨꯛ ꯐꯠꯇꯕ ꯍꯥꯏꯔꯦ ꯃꯕꯨꯛ ꯐꯠꯇꯕ ꯍꯥꯏꯗꯧ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯈꯔ ꯂꯤꯛꯆꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯄꯣꯠ ꯀꯌꯥꯝ ꯂꯤꯛꯆꯕꯈꯩꯗꯤ ꯏꯃꯥ ꯏꯄꯦꯝꯃ ꯆꯠ ꯉꯝꯗꯗꯅ ꯂꯣꯏ ꯄꯨꯔ ꯆꯠꯈꯤꯒꯦ ꯑꯝꯇ ꯊꯅꯝꯃꯣꯏꯅ ꯑꯗꯨꯅꯦ ꯂꯨꯈꯨꯝꯗꯨꯗꯒ ꯀꯣ ꯑꯩꯈꯣꯏꯅ
ꯇꯧꯕꯗꯨꯗ ꯂꯨꯈꯨꯝꯗꯨꯗ ꯀꯥꯁꯤ ꯔꯦꯗꯤꯑꯣꯁꯦ ꯍꯥꯞꯄꯤꯔꯤꯅꯤ ꯃꯥ ꯄꯥꯝꯖꯔꯝꯕꯅꯤ ꯀꯥꯏꯅ ꯏꯆꯥꯈꯩꯅ ꯅꯠꯇ꯭ꯔꯒ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯥꯞꯄꯤꯔꯀꯥꯟꯗ ꯑꯗꯩꯗꯤ ꯆꯥꯗꯨꯅ ꯁꯧꯗꯣꯛꯑ ꯃꯥꯏꯁꯤꯗ ꯀꯥꯁꯤ ꯅꯞꯇꯅ ꯇꯧꯗꯣꯏꯅꯤꯗꯣ ꯄꯥꯕꯨꯡ ꯈꯔ ꯊꯅꯝꯃꯣ ꯑꯗꯨ ꯈꯔ ꯄꯤꯔꯝꯃꯣꯅ ꯏꯃꯥ ꯑꯗꯨ ꯂꯣꯏ ꯄꯨꯈꯤꯅꯨ ꯈꯔ ꯄꯤꯔꯝꯃꯣꯅ ꯃꯨꯟꯅꯗꯧꯁꯤ ꯑꯗꯣ ꯂꯣꯏ ꯊꯅꯝꯗꯣꯏꯅꯤ ꯏꯃꯥ ꯑꯩꯈꯣꯏꯁꯦ ꯂꯣꯏ ꯆꯠꯈꯤꯗꯣꯔꯤꯕꯅꯤ ꯏꯃꯥ ꯈꯛꯇ ꯅꯠꯇꯦ ꯑꯗꯨꯅ ꯁꯦ ꯋꯥꯁꯨ ꯋꯥꯒꯗꯕꯅꯤ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯀꯗꯕꯅꯤ ꯍꯧꯕꯤꯔꯛꯑꯣ ꯏꯃꯥ ꯅꯨꯡꯉꯥꯏꯊꯣꯏꯅꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯍꯥꯏꯌꯦ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠꯇꯥꯕꯣ ꯐꯣꯟꯁꯤꯗ ꯅꯞꯇꯅ ꯂꯩꯔꯦ ꯂꯩꯁꯥꯕꯤ ꯃꯆꯥꯗꯧꯅ ꯀꯥ ꯍꯥꯏ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯀꯔꯤꯗ ꯄꯣꯊꯥꯗꯣꯏꯅꯣ ꯀꯩꯗꯧꯗꯣꯏꯅꯣ ꯑꯗꯨꯅꯤ ꯀꯅꯥ ꯃꯤꯝꯆꯜ 이마 좀 하이질러 꾸시 하이리네 누구지 꾸시니 해나 하이다네 꾸시라. 나올레나 해 하이다네 꾸시니 해나 구시라시가 ꯌꯥꯝ ꯍꯥꯏꯅꯕꯅꯤ 까린 칼루누 이마 ꯈꯜꯂꯤꯗꯤ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯆꯦꯡ ꯂꯩꯇꯦ ꯈꯣꯠꯇꯦ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯗꯦ ꯍꯥꯏꯕꯗꯨꯗꯤ ꯂꯩꯀꯥꯏ ꯄꯥꯜꯂꯦꯅ ꯈꯟꯇꯣꯛꯑꯦꯕ ꯑꯩꯅ ꯑꯗꯨꯒ ꯔꯦꯗꯤꯑꯣ ꯁꯦꯠ ꯌꯥꯎꯗꯦ ꯍꯥꯏꯕꯒꯤꯃꯛꯇꯗꯤ ꯑꯩꯅꯅꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦꯗꯣ ꯉꯁꯤꯃꯛꯇꯗ ꯁꯤꯜꯂꯤꯅꯤ ꯔꯦꯗꯤꯑꯣ ꯁꯦꯠ ꯆꯥꯐꯝ ꯈꯪꯗꯦꯅ ꯁꯦꯠ ꯂꯣꯏꯔꯦꯒ ꯍꯥꯏꯔꯛꯄꯗꯣ ꯏꯃꯥ ꯀꯗꯥꯏꯗꯩ ꯄꯩꯁꯥꯅ ꯑꯃꯨꯛ ꯂꯩꯅꯤ ꯁꯦꯠꯁꯤꯗꯤꯅ ꯑꯃꯨꯛ ꯈꯟꯕꯗꯣ ꯍꯣꯏ 이마 마탕데이디네 셋 합다비 ꯑꯃ ꯂꯩꯕꯅꯦ ꯆꯥꯔꯖꯔꯒꯤ ꯑꯗꯨ ꯁꯦꯝꯍꯜꯂꯣ ꯑꯗꯨꯃꯥꯏ ꯁꯦꯝꯗꯣꯛꯍꯜꯂꯣ ꯑꯗꯨꯒ ꯔꯦꯗꯤꯑꯣꯁꯦ ꯍꯧꯖꯤꯛ ꯌꯥꯈꯤꯗ꯭ꯔꯦ ꯍꯥꯏꯗꯤ ꯏꯃꯥꯅ ꯂꯩꯗꯣꯏꯔꯥ ꯀꯅꯥꯅ ꯂꯩꯗꯣꯏꯅꯣ ꯑꯩ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯋꯥ ꯑꯃ ꯍꯥꯏꯔꯛꯑꯒꯦ ꯑꯗꯨꯗꯤ ꯔꯦꯗꯤꯑꯣ ꯑꯃ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯅ ꯂꯩꯔꯦꯕꯀꯣ ꯔꯦꯗꯤꯑꯣ 2-3 ꯁꯨꯔꯦꯕ ꯁꯤꯜꯂꯤꯁꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯒꯤ ꯈꯔ ꯁꯣꯟꯅ ꯂꯩꯌꯦ ꯑꯗꯩꯗ ꯑꯩꯅ ꯃꯥꯁꯨ ꯇꯥꯔꯝꯒꯅꯤ ꯑꯗꯣ ꯀꯔꯤ ꯍꯥꯞꯄꯣ ꯍꯥꯏꯅꯣꯅ ꯍꯥꯏ ꯆꯥꯛꯀꯧꯕꯁꯤ ꯀꯔꯤ ꯍꯥꯞꯄꯣ ꯀꯔꯤ ꯂꯩꯌꯣ ꯍꯥꯏꯅꯣꯅ ꯍꯥꯏ ꯑꯩꯗꯤ ꯀꯔꯤꯃ ꯂꯩꯕꯤꯒꯅꯨ ꯔꯦꯗꯤꯑꯣ ꯑꯣꯏꯅ ꯂꯩꯕꯤꯌꯨ ꯔꯦꯗꯤꯑꯣ ꯍꯥꯟꯅ ꯂꯩꯕꯤ ꯌꯥꯗꯦ ꯍꯥꯏꯌꯦ ꯑꯗꯨꯗꯨꯒꯅꯦ ꯔꯦꯗꯤꯑꯣꯁꯤ ꯊꯥꯔꯀꯥꯟꯗꯨꯗ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯒꯤ ꯃꯤ ꯁꯨꯝ ꯇꯥꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯅ ꯔꯦꯗꯤꯑꯣꯁꯤ ꯄꯨꯂꯞ ꯃꯨꯠꯊꯠꯂꯦ ꯀꯔꯤ ꯅꯣꯏ ꯃꯨꯠꯊꯠꯂꯤꯗꯦꯅ ꯍꯥꯏꯕ ꯃꯣꯏꯅ ꯑꯗ ꯑꯌꯥꯡꯁꯤꯃ ꯍꯥꯏꯕ ꯀꯔꯤ ꯅꯣꯏꯒꯤꯗꯤ 5,000-6,000 ꯄꯤꯕꯗꯨ ꯂꯩꯔꯒ ꯅꯪ ꯃꯅꯨꯡꯗ ꯍꯥꯞꯆꯜꯂ ꯊꯝꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯎꯍꯟꯕꯔꯣ ꯍꯥꯏꯕ ꯑꯩꯅ ꯑꯗ ꯑꯩꯈꯣꯏꯒꯤ ꯑꯌꯥꯡꯀꯤ ꯂꯩꯇ ꯏꯕꯨꯡꯗꯨꯅ ꯍꯥꯞꯆꯔꯛꯄꯗꯤ ꯅꯣꯏ ꯇꯥꯕ ꯀꯔꯤꯗꯧꯕꯩ ꯇꯥꯕ ꯌꯥꯗꯣꯏꯕ ꯃꯨꯠꯊꯠꯂꯤꯅꯦ ꯑꯩꯅ ꯑꯅ ꯍꯥꯏꯕꯅꯤ ꯑꯗꯣ ꯍꯟꯗꯛꯇꯤ ꯀꯅꯥꯅ ꯂꯩꯗꯣꯏꯅꯣꯕ ꯏꯃꯥꯒꯤ ꯍꯧꯖꯤꯛ ꯔꯦꯗꯤꯑꯣ ꯂꯩꯔꯤꯁꯦ ꯌꯥꯈꯤꯗ꯭ꯔꯦꯅ ꯈꯜꯂꯁꯦꯕꯀꯣ ꯀꯅꯥꯅ ꯂꯩꯗꯣꯏꯅꯣ ꯑꯗꯨꯗꯤ ꯏꯆꯥꯡꯈꯩꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯅꯦ ꯃꯌꯥꯝꯅꯒꯅꯦ ꯑꯩꯈꯣꯏꯒꯤ ꯎꯂꯦꯜꯅꯒ ꯇꯧꯔꯤ ꯍꯥꯏꯕ ꯑꯗꯒꯤ ꯅꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯡꯊꯣꯛꯄ ꯑꯩꯅ ꯎꯅꯤꯡꯕꯁꯤꯗꯤ ꯀꯔꯤ ꯍꯪꯉꯨꯔꯅꯤ ꯑꯗꯨꯒ ꯐꯣꯟꯁꯦ ꯑꯩꯈꯣꯏꯗꯤ ꯃꯆꯥ ꯄꯥꯏꯕꯅꯤꯅꯅꯦ ꯏꯃꯥꯁꯦ ꯈꯔ ꯂꯩꯔꯗꯤ ꯍꯧꯖꯤꯛ ꯔꯦꯗꯤꯑꯣꯒꯤ ꯋꯥꯔꯝꯕꯅꯤ ꯈꯔ ꯂꯩꯔꯗꯤ ꯃꯣꯕꯥꯏꯜ ꯁ꯭ꯃꯥꯔꯠ ꯐꯣꯟ ꯑꯃꯒꯤ ꯃꯪꯂꯥꯟꯒ ꯃꯪꯉꯛꯀꯗꯧ ꯃꯥꯜꯂꯦ ꯃꯤꯁ ꯅꯤꯔꯃꯂꯥ ꯍꯣꯏ ꯍꯣꯏꯅꯦ ꯑꯗꯨ ꯀꯟꯅ ꯍꯥꯏꯅꯤ ꯃꯊꯪꯒꯤ ꯆꯥꯛꯀꯧꯗ ꯈꯤꯅꯥꯁꯦ ꯁ꯭ꯃꯥꯔꯠ ꯐꯣꯟ ꯑꯃ ꯂꯩꯕꯤꯌꯣ ꯍꯥꯏꯔꯛꯄ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯗꯣꯏꯅꯦ ꯑꯗꯒꯤ ꯃꯣꯏꯅ ꯂꯩꯕꯤꯔꯛꯇ꯭ꯔꯦꯗꯅ ꯅꯝꯕꯔ ꯄꯥꯏꯅꯔꯤꯕꯅꯤꯅ ꯏꯆꯥ ꯑꯅꯤꯗ ꯏꯆꯥꯈꯩꯗ ꯍꯥꯏꯔꯛꯀꯗꯣꯏꯅꯤꯀꯣ ꯅꯣꯏꯁꯨ ꯆꯦꯛꯁꯜꯂꯨ ꯑꯃ ꯂꯩꯊꯣꯛꯑ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯅꯣꯏ ꯁꯛꯇꯨ ꯎꯅꯤꯡꯕꯒꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯏꯃꯥꯏ ꯔꯦꯗꯤꯑꯣꯗꯣ ꯏꯃꯥꯅ ꯂꯩꯗꯧ ꯅꯠꯇ꯭ꯔꯒꯗꯤ ꯍꯧꯖꯤꯛꯀꯤꯗꯨꯃ ꯀꯩꯅꯣ ꯇꯥꯈ꯭ꯔꯦ ꯍꯥꯏꯔꯒ ꯄꯣꯞ ꯂꯥꯎ ꯊꯨꯒꯥꯏꯌꯨ ꯑꯗꯨꯒ ꯀꯩꯅꯣ ꯕꯦꯇ꯭ꯔꯤꯗꯣ ꯂꯩꯅꯗꯅꯕ ꯕꯦꯇ꯭ꯔꯤꯒꯤ ꯄꯩꯁꯥ ꯇꯤꯡꯗꯅꯕ ꯆꯥꯔꯖꯔ ꯌꯥꯎꯕꯤ ꯑꯃ ꯂꯩꯍꯜꯂꯣ ꯍꯥꯏꯒꯦ ꯇꯧꯕ ꯏꯃꯥꯅ ꯂꯩꯔꯣꯏꯗꯧꯕ ꯑꯣꯏꯔꯗꯤ ꯍꯣꯏ ꯅꯨꯡꯉꯥꯏꯔꯦ ꯏꯃꯥ ꯏꯁꯩ ꯍꯧꯕꯤꯔꯛꯑꯣ ꯑꯗꯒꯤꯅꯦ ꯐꯣꯟꯁꯦ ꯁꯨꯝ ꯅꯣꯏꯗ ꯁꯨꯝ ꯇꯧꯕꯁꯦ ꯁꯨꯝ ꯐꯪꯉꯛꯇꯕꯁꯦ ꯐꯣꯟꯁꯤꯗ ꯀꯥꯗꯤ ꯀꯤꯟꯅ ꯊꯤꯜꯂꯤ ꯄꯣꯠꯅꯤꯀꯣ ꯑꯩ ꯃꯤ ꯃꯔꯥꯟꯁꯤ ꯂꯥꯟꯖꯗꯕꯁꯦ ꯀꯤꯟꯅ ꯊꯤꯜꯂꯤꯕ ꯑꯁ ꯏꯃꯥ ꯂꯥꯛꯀꯅꯨ ꯂꯪꯊꯣꯛꯑꯦ ꯑꯗ ꯑꯃꯨꯛꯀ ꯈꯨꯟꯖꯜꯂꯤ ꯄꯣꯠꯅꯤ ꯍꯣꯏ ꯑꯗꯣ ꯑꯗꯨꯝ ꯏꯁꯩꯗꯣ ꯇꯧꯅꯕꯅꯤꯅ ꯍꯧꯖꯔꯛꯑꯒꯦ ꯍꯧꯔꯣ ꯃꯇꯝ ꯁꯥꯡꯅ ꯂꯧꯕꯁꯦ ꯃꯤꯅ ꯌꯥꯝ ꯉꯥꯡꯅꯕꯅꯤ ꯃꯌꯥꯝ ꯉꯥꯏ ꯂꯩꯕꯅꯤ ꯑꯣ ꯍꯧꯖꯔꯒꯦ ꯑꯗꯨꯗꯤ ꯍꯩꯕꯗꯤ ꯅꯠꯆꯗꯦꯕꯀோ ꯑꯗ ꯁꯨꯝ ꯄꯥꯝꯖꯕꯒꯤ ꯌꯥꯎꯔꯛꯄꯅꯤ ꯑꯗꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯒꯤ ꯑꯣꯏꯅ ꯁꯛꯇ ꯌꯥꯗ꯭ꯔꯕꯅꯤ ꯁꯛ ꯇꯥꯕꯅꯤ ꯍꯩꯇꯁꯨ ꯍꯩꯇꯅ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯃꯥꯟꯖꯀꯥꯗ ꯂꯩꯗꯣꯏꯅꯤꯅꯀꯣ ꯊꯝꯕꯥꯜꯒꯤ ꯏꯁꯩꯗꯣ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯍꯧꯕꯤꯔꯛꯑꯣ ꯍꯧꯔꯒꯦ ꯏꯇꯥꯡ ꯃꯥꯟꯖꯀꯥꯗ ꯆꯠꯂꯅꯤ ꯑꯩꯗꯤ ꯃꯥꯟꯖꯀꯥꯗ ꯆꯠꯂꯒꯦ इतांग मांजा का दसलनी
ꯑꯩꯗꯤ ꯃꯥꯟꯗ ꯀꯥꯗ ꯆꯠꯂꯅꯤ ꯄꯨꯂꯩꯅꯥ ꯄꯣꯝꯁꯥꯕ ꯉꯥꯏꯌꯦꯟ ꯊꯤꯅꯕ ꯃꯇꯝ ꯁꯣꯏꯔꯦ ꯇꯥꯡ ꯃꯥꯟꯗ ꯀꯥꯗ ꯆꯠꯂꯒꯦ ꯑꯩꯗꯤ ꯃꯥꯟꯗ ꯀꯥꯗ ꯆꯠꯂꯅꯤ ꯏꯇꯥ ꯎꯔꯤꯔꯩ ꯏꯇꯥ ꯇꯥꯈꯦꯂꯩ ꯅꯈꯣꯏ ꯑꯩꯕꯨ ꯋꯥꯔꯧꯅꯨ ꯂꯩꯍꯧꯔꯣ ꯆꯠꯂꯒꯦꯅꯤ ꯇꯥꯡ ꯃꯥꯟꯗ ꯀꯥꯗ ꯆꯠꯂꯅꯤ ꯑꯩꯗꯤ ꯃꯥꯟꯗ ꯀꯥꯗ ꯆꯠꯂꯒꯦ ꯄꯨꯂꯩꯅꯥ ꯄꯣꯝꯁꯥꯕ ꯉꯥꯏꯌꯦꯟ ꯊꯤꯅꯕ ꯅꯣꯖꯥ ꯑꯣꯏꯕꯤ ꯑꯩꯒꯤ ꯄꯣꯝꯁꯤ ꯄꯥꯃꯨꯅꯥꯛꯇ ꯊꯥꯖꯔꯒꯦ 하이나라 하나라 왕이 여러분이 이 땅만 받아서니 아이디만 받아서기 이 따사나 코이나 na tai sa suna palim ba maran gai da lai ko ita sa na koina na tai sa suna palim ba maran gai da hal ho Palini malay dabi idun thâu sao diba ding di hâu hôn di hâu ai di chợt lơ kini tang man ta pha ta chợt lơ kini aidi manda pada jalani tang manda pada jalagi aidi manda pada jalagi jadi malu chalage masai daju doctor chalu halak ngai ni chor kan thabi hola tawi oi ma sirin singli nauri kan khatla doini yam phajagre ise sakpa haite hairamaga phajaba ORS amdang thakchan biu ha ORS ama thakchan biu hoi humanga kangi ai matan sitalamgani thombaji wai bai hantang makte je hallo salapa aduga nungsa yam kanna saba aing asa jang nai deba se ima hujik se inge har su omchakna bam de dum yawidana ko sejina haksang sok thari ni ado aing ba ꯍꯣꯏꯒꯤ ORS ꯀꯨꯝꯕ ꯊꯛꯆꯜꯂꯣꯏꯃ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯉꯁꯥꯏ ꯌꯦꯡꯕꯗ ꯍꯥꯠꯇꯤ ꯈꯔ ꯕꯦꯔꯥ ꯂꯩꯕ ꯃꯥꯜꯂꯦꯅ ꯍꯥꯏꯌꯦꯕ ꯑꯍꯜ ꯑꯣꯏꯁꯜꯂꯛꯄꯒꯤꯅꯦ ꯑꯗꯣ ꯐꯖꯅ ꯌꯦꯡꯊꯣꯛꯏꯃ ꯅꯥꯍꯟꯒꯅꯨ ꯑꯩꯁꯦ ꯖꯣꯕ ꯀꯥꯔꯗꯀꯤ ꯐꯣꯇꯣ ꯀꯥꯞꯄꯒ ꯆꯠꯄꯁꯤꯁꯨꯅꯦ ꯐꯩꯁꯤꯁꯨ ꯊꯥꯎꯁꯤ ꯍꯦꯛꯇ ꯂꯣꯏꯊꯣꯛꯈꯤꯕ ꯅꯨꯡꯁꯤꯠ ꯇꯥꯈꯤꯗꯅ ꯆꯠꯄ ꯌꯥꯗꯗꯅ ꯆꯥꯔꯖ ꯇꯧꯔ ꯆꯠꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯃꯥ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯃꯤꯟꯅꯁꯤ ꯏꯃꯥ ꯃꯦꯃꯥ ꯇꯣꯝꯕꯤ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ Hello Hello Taram nokchari imagi ming laifam haibiu Salung Badnagi ming kari kowi bagi Salung Badnagi Kadambini Ima se sahi kya subiragi Ai sahi mari purom sura Khonjel di malai sabi macha dawna tawi bo khonjen Kaina hajib kaino ne
ꯀꯔꯤ ꯏꯃꯥ ꯍꯧꯖꯤꯛꯀꯥꯟꯁꯦ ꯄꯥꯡꯒꯟ ꯀꯔꯤ ꯌꯥꯝ ꯁꯣꯜꯂꯝꯗꯣꯏ ꯃꯥꯟꯗꯦ ꯏꯃꯥꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯕꯗ ꯁꯣꯜꯂꯝꯗꯧ ꯃꯥꯜꯂꯦꯕ ꯁꯣꯜꯂꯝꯗꯧ ꯃꯥꯟꯗꯦꯕ ꯀꯔꯤ ꯊꯕꯛ ꯁꯨꯔꯤꯒꯦ ꯍꯣꯠꯅꯔꯤꯒꯦ ꯍꯥꯏꯕ ꯍꯧꯖꯤꯛꯁꯦ ꯍꯧꯖꯤꯛꯇꯤ ꯗꯨꯀꯥꯟ ꯑꯃ ꯇꯦꯛ ꯇꯦꯛ ꯐꯝꯃꯦ ꯑꯗꯨꯒ ꯑꯗꯨꯝ ꯄꯣꯠ ꯁꯤꯠꯇ꯭ꯔꯒꯅ ꯍꯥꯡꯆꯤꯠ ꯂꯥꯡꯉꯒ ꯁꯣꯔꯣꯛꯇ ꯐꯝꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯧꯅꯗꯅ ꯑꯗꯨꯅ ꯐꯔꯦ ꯈꯪꯗꯦ ꯏꯃꯥ ꯅꯣꯏ ꯃꯇꯝꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯦ ꯌꯥꯝ ꯃꯁꯥ ꯃꯎ ꯌꯥꯝ ꯐꯩ ꯌꯥꯝ ꯀꯜꯂꯤ ꯍꯧꯖꯤꯛꯀꯥꯟꯒꯤꯗꯤ ꯆꯍꯤ 50 ꯁꯨꯔꯛꯄꯗ ꯇꯤ ꯑꯣꯏ ꯁꯤꯔꯦꯅꯅꯦ ꯏꯁꯤꯡ ꯕꯥꯇꯤꯜ ꯑꯃ ꯊꯥꯡꯕꯕꯨ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂ ꯊꯥꯡꯉꯤ ꯍꯣꯏ ꯑꯗꯨꯅꯤꯅꯦ ꯃꯣꯏꯗꯤ ꯌꯥꯝ ꯁꯣꯜꯂꯤꯗ ꯕꯣꯏꯂꯔ ꯆꯥꯕꯩꯅꯤ ꯃꯣꯏ ꯇꯧꯏꯗꯣ ꯆꯨꯝꯃꯦ ꯏꯃꯥꯅ ꯑꯆꯨꯝꯕ ꯑꯃ ꯍꯥꯏꯗꯣꯔꯦ ꯕꯣꯏꯂꯔ ꯆꯥꯕꯩꯅꯤ ꯕꯣꯏꯂꯔꯗꯧꯅ ꯇꯧꯔꯤꯅꯦꯕ ꯍꯣꯏ ꯕꯣꯏꯂꯔ ꯊꯥ 60 ꯊꯥꯛꯑꯝꯅꯤꯅ ꯑꯗꯨꯅꯤ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏꯗꯤ ꯀꯩꯝ ꯆꯥꯗꯦ ꯀꯔꯤꯝꯐꯥꯎ ꯆꯥꯕ ꯍꯩꯇꯦ ꯑꯩꯈꯣꯏꯗꯤ ꯌꯦꯔꯨꯝꯐꯥꯎ ꯆꯥꯕ ꯍꯩꯇꯦ ꯏꯃꯥ ꯑꯗꯣ ꯍꯌꯦꯡ ꯈꯔ ꯂꯩꯔꯒꯀꯣ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯁꯣꯟꯖꯤꯜꯂꯛꯑꯀꯥꯟꯗꯗꯤ ꯆꯥꯎꯀꯣ ꯍꯧꯖꯤꯛ ꯆꯥꯗ꯭ꯔꯁꯨ ꯌꯦꯔꯨꯝꯒꯥꯏꯗꯣ ꯈꯔ ꯑꯗꯨꯝ ꯆꯥꯎꯕ ꯆꯥꯕ ꯍꯩꯇꯦ ꯍꯪꯒꯣꯏꯔꯤꯅꯤꯅꯦ ꯑꯗꯣ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯅꯥꯔꯦ ꯈꯣꯠꯂꯦ ꯑꯗꯨꯅ ꯄ꯭ꯔꯣꯇꯤꯟ ꯑꯣꯏꯕ ꯑꯗꯒꯤ ꯂꯩꯗꯅ ꯆꯤꯟꯖꯥꯛꯁꯤꯡꯁꯤ ꯈꯔ ꯆꯥꯎ ꯀꯟꯈꯠꯅꯕ ꯍꯥꯏꯔꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤ ꯑꯁ ꯈꯪꯗꯦꯕꯣ ꯈꯔ ꯇꯝꯁꯤꯜꯂꯣ ꯍꯣꯏ ꯏꯃꯥꯁꯦ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯏꯃꯥ ꯕꯤꯔꯤ ꯊꯛꯄ꯭ꯔꯥ ꯍꯥ ꯕꯤꯔꯤ ꯊꯛꯄ꯭ꯔꯣ ꯀꯅꯥꯝ ꯊꯛꯇꯦꯗ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝ ꯆꯥꯗꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯛꯄ ꯀꯥꯟꯗꯗꯤ ꯑꯗꯨꯝ ꯃꯤꯌꯥꯏ ꯆꯜꯂꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯕꯤꯔꯤ ꯆꯨꯔꯨꯞ ꯕꯤꯔꯤꯁꯦ ꯍꯦꯛꯇ ꯊꯛꯑꯝꯃꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯨꯔꯨꯞ ꯕꯦꯔꯤ ꯊꯛꯄꯩ ꯃꯍꯨꯠꯇ ꯇꯂꯞꯇ ꯑꯣꯏꯅ ꯑꯣꯟꯁꯤꯟꯈꯤꯕꯖꯥꯠꯅꯤ ꯃꯤꯁ ꯅꯤꯝꯂꯥ ꯀꯣ ꯕꯤꯔꯤ ꯊꯛꯄꯁꯤ ꯑꯃꯨꯛ ꯀꯌꯥ ꯎꯗ꯭ꯔꯦ ꯑꯗꯣ ꯃꯇꯝꯗꯨꯒꯤ ꯑꯣꯏꯅꯗꯤ ꯌꯣꯡꯕꯦꯔꯤ ꯁꯣꯅꯥꯕꯦꯔꯤ ꯃꯟꯇꯨ ꯑꯩꯗꯤ ꯈꯔ ꯂꯩꯔꯛꯄꯅꯤꯅ ꯈꯔ ꯈꯪꯉꯤ ꯑꯗꯣ ꯏꯃꯥ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯉꯥꯡꯊꯣꯛꯁꯤꯔꯥ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯏꯃꯥꯗꯤ ꯕꯥꯁꯣꯞ ꯏꯁꯩ ꯌꯥꯝ ꯍꯩꯕꯅꯤ ꯕꯥꯁꯣꯞ ꯑꯣꯏꯅ ꯁꯛꯂꯣ ꯍꯥꯏꯌꯣ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯕꯥꯁꯣꯞ ꯏꯁꯩ ꯍꯩꯕꯅꯤ ꯀ ꯍꯥꯏꯅꯤ ꯍꯩꯕꯅꯤ ꯀꯝꯗꯧꯔ ꯈꯪꯉꯤꯅꯣ ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯃꯥ ꯅꯪ ꯀꯩꯅꯣ ꯀꯔꯤ ꯃꯃꯤꯡꯗꯨ ꯀꯔꯤ ꯅꯤꯔꯃꯂꯥ ꯅꯤꯔꯃꯂꯥ ꯑꯣ ꯈꯪꯉꯦ ꯑꯗꯣ ꯁꯛꯊꯔꯛꯑꯣ ꯏꯃꯥ ꯕꯥꯁꯣꯛꯇꯣ ꯃꯇꯦꯛ ꯑꯃꯇ ꯁꯛꯊꯔꯛꯑꯣ ꯉꯥꯛꯇꯪ ꯀꯩꯅꯣ ꯃꯨꯠ ꯁꯥꯒꯠꯀꯦ ꯃꯨꯠ ꯁꯥꯒꯠꯁꯤꯔꯣ ꯃꯨꯠ ꯁꯥꯒꯠꯁꯤ ꯃꯟꯗꯥꯀꯤꯅꯤ ꯒꯥꯏ ꯂꯩꯈ꯭ꯔꯦ ꯁꯛꯂꯒꯦꯀꯣ ꯍꯣꯏ ꯏꯃꯥ ꯍꯧꯕꯤꯔꯣ ꯍꯦ ꯂꯥꯎꯅꯦ ꯖꯣꯒꯤ 이마가 레이시 이마는 보고 가독대로 조이 라운의 조기 까나는 인칠리 까나는 인칠리 거리기 야루리 거리기 노랑나 람보이리바 라운의 조기 이사까나이기 머야ம்ப 오이두나 털려기 이마늘 나하구 라우네 조기 라우 조기 나하구 거리름을 레이버너로 이마는 구루버더 이마리 붕아웅아우레드나 자우 조기 나하구 이마는 볼루버 강하우더 이마기 어리서 군더체 강하우더는 이터우리 라우조기 나하구 셜로리 조기 이마는 야우터 빌어버리
서로보조기 낭는 꿈버 낭기 아차 꿈버 이만은 뭘 빌어버니 라운의 쪽이 저로 이나기 저기 이마는 곳 빌어버니 저로 이나기 저기 멋담 자르 저로 고본다 마음 자는 흔들고 이만한 우르거든 이마기 틈모이체 가이르버니 절로 이마기 저기 예봐 로이셀라기 얌상차로 ꯌꯥꯝ ꯐꯖꯈ꯭ꯔꯦ ꯏꯃꯥ 하 아한 바호번에는 가지고 잡거나 봐야겠고 ꯍꯣꯏ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ 만딜라 티링아이다 ꯃꯟꯗ 만딜라 티링아이다 이세 로이김나 할래 만딜라 그라이 ꯄꯨꯈ꯭ꯔꯃꯣ ꯈꯪꯗ꯭ꯔꯦ 만딜라도 그나로 బంꯗꯣꯛ ꯊꯝꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯅꯨꯡꯗꯥꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯕꯁꯤꯡꯗꯨꯅ ꯕꯟꯗꯣꯛꯀ ꯊꯝꯗꯣꯛꯈ꯭ꯔꯖꯥꯠꯂ ꯈꯪꯗꯦ ꯋꯥꯏꯈ꯭ꯔꯕ ꯀꯅꯥ ꯋꯥꯏꯈ꯭ꯔꯕ ꯊꯤ ꯐꯪꯗ꯭ꯔꯦ ꯊꯤ ꯐꯪꯗ꯭ꯔꯦ ꯑꯗꯣ ꯏꯃꯥ ꯄꯥꯕꯨꯡ ꯂꯩꯔꯤꯕ꯭ꯔꯣ 바봉 레이즈드레 ꯄꯥꯕꯨꯡ ꯂꯩꯇ꯭ꯔꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯏꯃꯥ ꯄꯥꯕꯨꯡ ꯂꯩꯈꯤꯗꯕꯗꯤ 사히 꾼꾼트라 하이래 ꯑꯁ ꯑꯗꯨꯗꯤ ꯀꯩꯒꯤꯅꯣ ꯏꯃꯥ ꯄꯥꯕꯨꯡꯅ ꯌꯥꯝ ꯉꯟꯅ ꯍꯨꯟꯗꯣꯛꯑꯝꯃꯦꯗꯅ ꯏꯃꯥꯁꯦ huntoom bay maramje mana kari haitare nungsida ba haitare ꯑꯣ ꯏꯃꯥꯁꯦ ꯅꯨꯡꯁꯤꯗꯕꯅꯦꯕ hoi nungsida na huntoom mina tara nungsida di pau lagi ni ꯅꯨꯡꯁꯤꯗꯕꯒꯤ ꯏꯃꯥꯁꯦ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯤꯅꯦꯕꯀꯣ adun ꯄꯥꯕꯨꯡꯅ ꯑꯗꯣ ꯏꯃꯥꯗꯤ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯔꯒ ꯑꯉꯥꯡ ꯀꯌꯥ ꯊꯝꯕꯤꯔꯝꯒꯦ ꯄꯥꯕꯨꯡꯅ ichanupi nga ichanupa nga thamame ichanupi duna doctor tamba loidora kanda sidokre adai ngaudana ije dum leirabane ado lakai sum imanabi mayamjina ai hinghalla in jingdaga pukhat namda khara puda hinghalla ine ai chi hoine imagi dusu ngasai leita lairagi wabduna makhal amanebako ima hoi aduga simaina punsi supagi kainagiba sina mo pura ngauraga lehobane ba ima se mane sumi matanduda sumaina ga wahong radio ga na mayam gi sumaina ga leiramagadi khara bankhaisu phadauba hoi adusu lehodre adubu hojikti thengnare hojikti waruranu hoi aswada bsu yade da ai punsigi wari di aswagre sangre waye ba ado wada bsu yade leksari ngai de warak pra pabung hoida leira kan da warak pra kamai tauge ma pabung gana kamai thengnarakibano leksari ngai da di wade adagi sidala aga su wade ko na ma sigar kana mathang ana ayeki janpi muksi ma muksi tawbudu da dum wagi banida adoni irali tumbuna maglo na doctor na lawgar de hingba juna taba adoni wa gara ba sanita hingna ba hona ji wa na trana wari ni ima loina magni ko hoi aidi nungai re haidana khoina huji uriba paisa paire na leiba singje moina mo akhoi lairaba khoidagi moina mo wa ba si heleba ꯑꯩꯈꯣꯏꯅ ꯋꯥꯔꯤꯅ ꯂꯨꯄꯥ ꯑꯃꯒꯤ ꯋꯥꯗꯣꯏꯅꯤ ꯃꯣꯏꯅ ꯋꯥꯔꯤꯅ ꯂꯥꯛꯀꯤꯅꯤ ꯋꯥꯔꯝꯗꯣꯏꯁꯤ ꯃꯥꯅꯤ ꯑꯗꯨꯅ ꯃꯣꯏꯁꯨ
ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯑꯃ ꯋꯥꯈꯜꯁꯦ ꯑꯩꯒꯤ ꯁꯤꯁꯤ ꯑꯝꯇꯪ ꯂꯩꯕ ꯉꯝꯖꯔꯗꯤꯅ ꯈꯟꯒꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯂꯩꯕ ꯉꯝꯃꯀꯥꯟꯗ ꯃꯊꯪ ꯑꯃꯃꯨꯛ ꯑꯩ ꯁꯤꯗꯒꯤ ꯍꯦꯟꯕ ꯑꯃ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯍꯦꯛꯇ ꯈꯜꯂꯛꯑꯦꯕ ꯃꯤꯑꯣꯏꯕꯒꯤ ꯌꯥꯗꯦꯕ ꯃꯥꯅꯦ ꯑꯗꯨꯅ ꯋꯥꯕꯁꯦ ꯈꯖꯤꯛꯇꯪ ꯋꯥꯔꯝꯕꯗꯒꯤ ꯑꯃꯨꯛ ꯑꯆꯧꯕ ꯑꯃꯒꯤ ꯋꯥꯔꯛꯑꯦ ꯑꯆꯧꯕꯒꯤ ꯃꯌꯥꯝ ꯋꯥꯔꯛꯑꯦ ꯂꯩꯔꯒꯅ ꯍꯦꯜꯂꯛꯑꯦ ꯑꯆꯧꯕꯒꯤ ꯋꯥꯔꯛꯄꯁꯦ ꯍꯣꯏ ꯑꯗꯨꯅ ꯈꯟꯊꯣꯛꯄ ꯇꯥꯕꯅꯤ ꯃꯥ ꯅꯨꯡꯉꯥꯏꯊꯣꯛꯄ ꯌꯥꯕ ꯊꯤꯒꯗꯕꯅꯤ ꯑꯋꯥꯕꯁꯨ ꯊꯦꯡꯅ ꯆꯠꯀꯗꯕꯅꯤ ꯍꯤꯡꯗꯕꯗꯤ ꯌꯥꯗꯦ ꯆꯠꯈꯤꯕꯈꯩꯅ ꯆꯠꯈ꯭ꯔꯁꯨ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯅꯕ ꯈꯟꯕ ꯇꯥꯕꯅꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯅꯨꯡꯉꯥꯏꯕ ꯀꯃꯥꯏꯅ ꯇꯧꯔꯒ ꯋꯥꯗꯅꯕ ꯍꯣꯠꯅꯕ ꯍꯥꯏꯁꯤꯅꯤ ꯃꯤꯑꯣꯏꯕꯁꯤꯅ ꯍꯦꯛ ꯁꯤꯗ꯭ꯔꯤꯐꯥꯎꯗ ꯈꯜꯂꯒ ꯂꯩꯗꯣꯏꯁꯦ ꯑꯗꯨ ꯄꯨꯟꯁꯤꯔꯣꯜꯅꯤ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯈꯛꯀꯤ ꯋꯥꯔꯤ ꯅꯠꯇꯦ ꯑꯗꯣ ꯄꯥꯕꯨꯡꯒ ꯏꯃꯥꯒꯁꯤꯕꯨ ꯄꯥꯕꯨꯡ ꯏꯁꯥ ꯌꯥꯅꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯑꯗꯨꯝ ꯌꯨꯝꯕꯥꯟ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯃꯤꯟꯅꯔꯛꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯃꯥꯅꯒ ꯄꯥꯕꯨꯡꯗꯒ ꯂꯩꯈ꯭ꯔꯀꯥꯟꯗ ꯏꯃꯥꯅ ꯀꯥꯏꯅꯔꯣꯏ ꯂꯩꯖꯒꯦ ꯈꯟꯕ ꯄꯥꯕꯨꯡ ꯑꯃꯒ ꯌꯥꯝ ꯊꯋꯥꯏ ꯆꯥꯛꯅꯒ ꯀꯥꯏꯅꯔꯒ ꯂꯩꯔꯛꯈꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯏꯃꯥ ꯑꯩꯗꯤ ꯀꯣꯏꯕꯕꯨꯗꯤ ꯅꯨꯄꯥ ꯚꯥꯔꯤ ꯀꯣꯏꯔꯦ ꯑꯗꯣ ꯑꯃꯠꯇ ꯅꯨꯡꯁꯤꯅꯗꯦ ꯑꯩꯗꯤ ꯅꯨꯡꯁꯤꯅꯗꯦꯕ ꯀꯣꯏꯗꯤ ꯀꯣꯏꯅꯕ ꯅꯨꯡꯗꯤ ꯅꯨꯡꯁꯤꯅꯗꯕ ꯇꯥꯏꯝ ꯄꯥꯁ ꯇꯧꯕ ꯑꯥꯎ ꯀꯣꯏꯗꯤ ꯀꯣꯏꯅꯕ ꯅꯨꯡꯗꯤ ꯅꯨꯡꯁꯤꯅꯗꯕ ꯑꯁꯤ ꯀꯔꯤ ꯃꯣꯏꯅ ꯈꯦꯠꯅꯕꯅꯣ ꯀꯣꯏꯖꯕꯅꯦ ꯑꯩꯗꯤ ꯅꯨꯡꯁꯤꯗꯦ ꯑꯝꯇ ꯑꯣ ꯑꯗꯨꯗꯤ ꯍꯥꯏꯌꯣꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯣꯕ ꯀꯣꯏꯗꯤ ꯀꯣꯏꯅꯩ ꯀꯣꯏꯅꯩ ꯅꯨꯡꯗꯤ ꯅꯨꯡꯁꯤꯅꯗꯦ ꯍꯥꯏꯁꯤ ꯀꯔꯝꯕ ꯒ꯭ꯔꯥꯎꯟꯗꯅꯣꯕ ꯁꯤꯅꯤꯁꯦ ꯑꯃꯅ ꯍꯦꯛ ꯍꯥꯏꯔꯛꯑꯁꯨ ꯍꯦꯛ ꯌꯥꯁꯟꯕ ꯑꯗꯨꯒ ꯏꯃꯥꯅꯗꯤ ꯂꯨꯞꯁꯟꯗꯕ 이마 ngahawaidi nupa ama mu unaruraga ngahaktan sum laidana mayam thoga unaruraga thaban chongbagi paisa ga su dum hapame adiduna adumaina ga su tagi bako haidi ama mu unarure thaban chongbai paisa hapa mone hapa lamba adumai tawdana thaban ga se ahum mari sindu I hairi akhoi adumadi tawde adumadi tawde nupa da ge akhoi mithai mau chade mithai mau charakhide charakte nupa da ado mina di laibiraga piramdabro pide moina ju pide pide yam li e oi mau imaji koi da koi na bakatane koi ba ji moina koi jaba ne ai di suya yade o masa khangdana koi masa khang gan to e do adu kamaina pabung di isana yanagibro mina sembirakwa akoina aina sinuksinai ga na program chapa khopa amta tawrakte di ada mina sembirakpani haise seme khangna bagai haidi unna bagai na sak khangna bagai na leidana adu khangnaraba matung sida kayam kuina leiraga chen bage aduga haidi sum wari watai tawbada dum pukseng khujen tinabadu oigibra kamai tawgeba khangde akhoi matamdu da dine wari watai ju sanade adu kaina bido au karimta haina de akhoi duti kaina aduna sum kaya tar pau I puraga moina dum sem saba tawbirakwa chahi tara madi palaine is ado ate hairakpa mayam duna imana thawoina mai onjindraga pabung sina onjin luisina kamai toino ba aduni akoi sembi bajing duna haitare sembi bajing duna dum sembi kanon arangbam phagiba ahoi arangbam duna dum tawbiba haitare akoi chahi tara mari na bakai dawte chahi tara mari da pan ba yumna chahi tara mari da adum thadok piredana moina adu ima sinbi ba haisimaktabu afaba mi ji singaduine ba matamduda pabung je lawyam chaba imungi macha masune gana tawbra ina kira khunbane ga hainabra chumme ba adumana ngadu chumme aduda ima sudum adum yalakhrabane ba mane mina sembi boy su chenbadudi chenbadu mitudi ma migi thawin sindagi nataba isa yanaraga chelira haibado ado ai chen ga na je moi sukhang khangan dia ba lon na ne moina khangan dia plan tawraga ne phabiba cheli plan tawraga plan tawraga tawbiba phaba haibadi yaroi ko misni bla phaba haibadi yaroi nungsinari banina khangna chanari banina haidi chelaji adu masada di khanghalnu yaraktabju yai haina haidi plan sinaraga koi ba thoaga hek chenba do aduni kainogi ima cycle da chenbro cycle da chen de khongna chele kada ima ho yum ipam jina kailamdagi oiba ipam du salungum nei do mo salungum mayai laka adudi khongna chen tamni khongna chele labuk lom da chele ising marakta aduga karai wai thairuri ba thai de adum aswai da adum laisale
ꯑꯣ ꯅꯥꯇꯩ ꯌꯥꯝ ꯆꯥꯗꯦꯗ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯀꯔꯤꯝ ꯈꯪꯕ ꯅꯠꯇꯦꯕ ꯉꯥꯎꯇ꯭ꯔꯪ ꯐꯩꯇ꯭ꯔꯪ ꯑꯗꯨꯝ ꯂꯥꯛꯈꯤꯕꯩ ꯋꯥꯅꯦꯕ ꯑꯣ ꯆꯥꯛ ꯊꯣꯡꯕꯁꯨ ꯍꯩꯇꯦ ꯑꯗꯣ ꯂꯩꯀꯥꯏꯗꯕꯨꯗꯤ ꯈꯔ ꯊꯣꯡꯉꯦ ꯌꯨꯝꯗꯗꯤ ꯊꯣꯡꯍꯟꯗꯦꯕ ꯑꯗꯣ ꯏꯆꯦ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯑꯁ ꯈꯪꯗꯦꯗ ꯑꯩ ꯌꯨꯝ ꯍꯣꯏ ꯄꯥꯜꯂꯛꯏꯗꯤ ꯉꯥꯎꯔꯤ ꯐꯩꯔꯤꯅꯤ ꯑꯗꯣ ꯌꯨꯝꯗꯣ ꯌꯥꯝ ꯉꯟꯅ ꯄꯥꯟꯕꯅꯤꯅ ꯃꯧꯒ ꯑꯣꯏꯔꯛꯑꯀꯥꯟꯗꯨꯗ ꯂꯩꯁꯥꯕꯤꯒꯇꯣ ꯑꯃꯨꯛ ꯑꯃꯨꯛ ꯑꯣꯏꯅꯤꯡꯉꯛꯇ꯭ꯔꯕ ꯍꯥꯏꯗꯤ ꯊꯕꯛ ꯏꯟꯈꯥꯡ ꯍꯥꯏꯗꯣ ꯃꯧꯅꯦꯅ ꯂꯣꯏ ꯇꯧꯔꯛꯑꯗꯣꯏꯅꯤꯗꯅ ꯆꯐꯨ ꯑꯆꯧ ꯑꯆꯧꯕꯒꯥꯇꯣ ꯊꯥꯡꯀꯠꯂꯛꯀꯗꯣꯏꯅꯤ ꯊꯥꯡꯀꯠꯂꯤꯅꯤ ꯑꯗꯩꯗꯤ ꯆꯍꯤ ꯃꯤ ꯑꯁ ꯃꯥꯄꯟ ꯏꯕꯦꯝꯃ ꯆꯥꯔꯤꯅꯤ ꯎꯇꯤ ꯀꯩꯅꯣ ꯊꯣꯡꯉꯨ ꯆꯒꯦꯝ ꯄꯣꯝꯃꯨꯒ ꯍꯥꯏꯖꯤꯜꯂꯛꯑꯝꯗꯣꯏꯅꯤ ꯍꯥꯏꯖꯤꯜꯂꯛꯏꯅꯤ ꯀꯃꯥꯏꯅ ꯇꯧꯏ ꯗꯨꯀꯥꯟꯗꯨꯗ ꯑꯗꯥꯏ ꯀꯥꯟꯗꯨꯗ ꯑꯗꯨꯝ ꯄꯪꯊꯣꯡꯗ ꯊꯣꯡꯉꯤ ꯍꯥꯎꯒꯦꯔꯥ ꯍꯥꯎꯔꯣꯏꯔꯥ ꯍꯥꯏꯗꯤ ꯖꯥꯏ ꯀꯤꯁꯅꯥꯏꯅ ꯀꯔꯤ ꯅꯨꯡꯒꯤ ꯌꯨꯝ ꯄꯥꯟꯖꯔꯨꯕꯅꯣ ꯒꯥꯏꯗꯣ ꯈꯟꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯈꯜꯂꯛꯏꯗ ꯑꯗꯨꯕꯨꯗꯤ ꯀꯗꯥꯏꯗꯩꯅꯣ ꯍꯣꯏ ꯑꯗꯨꯅꯤ ꯍꯣꯏ ꯒ꯭ꯌꯥꯟ ꯇꯥꯔ ꯄꯥꯜꯂꯛꯄ ꯅꯠꯇꯕꯅꯤꯅꯦ ꯐꯔꯛ ꯌꯥꯝ ꯇꯥꯏ ꯍꯥꯏꯕ ꯑꯗꯒꯤ ꯃꯥꯔꯕꯣꯜ ꯊꯕꯛ ꯂꯣꯏꯔꯒ ꯃꯥꯔꯕꯣꯜ ꯈꯔ ꯁꯥꯟꯅ ꯑꯗꯨꯝ ꯇꯧ ꯂꯩ ꯑꯩ ꯃꯧꯒꯤ ꯋꯥꯈꯜ ꯁꯨꯈꯟ ꯈꯟꯗꯦꯕ ꯃꯇꯝꯗꯨꯗ ꯊꯥꯕꯜ ꯆꯣꯡꯕ ꯑꯃ ꯐꯪꯉꯛꯇꯦ ꯑꯗꯩ ꯃꯧ ꯑꯣꯏꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥꯗꯨꯅ ꯊꯤꯟꯕꯤꯗꯅ ꯊꯥꯕꯜ ꯆꯣꯡ ꯌꯥꯝ ꯌꯥꯎꯍꯜꯂꯦ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯁꯤꯡꯒꯗꯤ ꯌꯥꯔꯣꯏꯌꯦ ꯌꯥꯔꯣꯏ ꯑꯩꯈꯣꯏꯅ ꯈꯔ ꯇꯧꯗꯕꯅꯤꯅ ꯐꯖ ꯃꯧ ꯐꯖꯅ ꯑꯣꯏꯔꯀꯥꯟꯗꯗꯤ ꯑꯗꯨꯝ ꯅꯤꯡꯊꯨꯡꯉꯛꯏꯗ ꯑꯣ ꯂꯩꯁꯥꯔꯤꯉꯩꯗ ꯂꯩꯁꯥꯔꯤꯉꯩꯗ ꯊꯨꯡꯗ꯭ꯔꯁꯨ ꯑꯗꯣ ꯊꯨꯡꯉꯛꯇꯕꯩ ꯋꯥꯅꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯃꯇꯝꯗꯨꯗ ꯅꯨꯡꯉꯥꯏꯔꯝꯃꯒꯁꯨ ꯉꯁꯥꯏꯒꯤ ꯃꯥꯅꯤ ꯏꯃꯥꯒꯤ ꯂꯥꯏꯕꯛꯇ ꯁꯨꯝꯅ ꯑꯋꯥꯕꯗꯣ ꯊꯣꯛꯑꯣ ꯍꯥꯏꯗꯅ ꯄꯥꯕꯨꯡꯅ ꯌꯥꯝ ꯉꯟꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯤꯅꯦꯕꯀꯣ ꯃꯥꯅꯤ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯅ ꯑꯗꯨ ꯃꯥ ꯂꯩꯖꯔꯝꯕꯗꯨꯗ ꯐꯠꯇꯕꯩ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯀꯔꯤꯒꯤ ꯃꯥꯅꯤ ꯃꯥꯅ ꯏꯃꯥ ꯐꯠꯇꯕꯩꯅꯤ ꯊꯥꯗꯣꯛꯑꯒ ꯀꯩꯒꯤꯅꯣꯕ ꯃꯥꯅ ꯆꯠꯂꯤꯕꯣ ꯃꯥꯅ ꯑꯗꯨꯅꯤ ꯑꯗꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯃꯧ ꯅꯨꯄꯤ ꯖꯣꯃꯨꯅꯥ ꯑꯗꯒꯤ ꯑꯩꯈꯣꯏ ꯌꯥꯏꯝꯕꯤ ꯃꯣꯏꯅ ꯂꯦꯗꯤꯀꯣꯠ ꯂꯩꯌꯨ ꯑꯗꯨꯒ ꯇꯥꯎ ꯑꯗꯨ ꯇꯧ ꯌꯥꯝ ꯍꯥꯏꯕꯤꯕ ꯑꯩꯉꯣꯟꯗ ꯑꯩꯅ ꯂꯦꯗꯤꯀꯣꯠ ꯂꯩꯕ ꯉꯝꯗꯦꯅꯦꯍꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯇꯥ ꯐꯪꯗ꯭ꯔꯤꯕ ꯑꯗꯨꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯀꯗꯥꯏꯗꯒꯤ ꯇꯥꯔꯒꯦ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯃꯣꯏꯗꯒꯤ ꯑꯃꯨꯛ ꯆꯦꯟꯁꯟ ꯇꯥꯏ ꯃꯣꯏ ꯐꯣꯟꯗ ꯀꯔꯤꯗ ꯑꯗꯨꯝ ꯇꯥꯔꯦ ꯑꯗꯩ ꯍꯧꯖꯤꯛꯁꯨ ꯃꯣꯏ ꯀꯧꯕꯤꯔꯛꯏꯅꯦꯁꯦ ꯑꯣ ꯌꯥꯝ ꯖꯣꯃꯨꯅꯥ ꯐꯩ ꯍꯣꯏꯅ ꯀꯧꯕꯤꯔꯛꯏꯅꯤ ꯑꯩꯈꯣꯏꯒꯤ ꯅꯤꯅꯦ ꯌꯥꯏꯝꯕꯤ ꯍꯣꯏ ꯑꯗꯣ ꯍꯣꯏ ꯑꯗꯣꯝꯗ ꯂꯥꯛꯄꯗ ꯍꯌꯦꯡ ꯀꯣꯏꯅ ꯆꯠꯄꯩ ꯄ꯭ꯔꯣꯒꯥꯝꯒꯗꯣ ꯁꯂꯨꯡꯕꯝꯗ ꯇꯧꯕꯩꯗꯨꯗ ꯏꯃꯥ ꯍꯣꯏ ꯃꯀꯣꯛꯇ ꯐꯝꯃꯝꯃꯨ ꯃꯃꯥꯡꯗ ꯐꯝꯗꯣꯏꯅꯤ ꯌꯥꯎꯗꯣꯏꯅꯤ ꯃꯟꯗꯤꯂꯥ ꯄꯥꯏꯔꯒ ꯏꯁꯩ ꯁꯛꯀꯗꯝꯅꯤ ꯃꯟꯗꯤꯔꯥ ꯄꯥꯔꯒ ꯍꯣꯏ ꯑꯗꯨꯏ ꯅꯨꯃꯤꯠꯇꯗꯤ ꯅꯍꯥ ꯑꯣꯟꯊꯣꯛꯑꯝꯃꯒꯦꯀꯣ ꯍꯣꯏ ꯑꯗꯨꯅꯤ ꯀꯩꯗꯧꯉꯩ ꯂꯥꯛꯇꯣꯏꯅꯣ ꯑꯗꯨꯕꯣ ꯑꯗꯨ ꯈꯪꯗ꯭ꯔꯤ ꯏꯃꯥ ꯃꯇꯝ ꯂꯦꯞꯇ꯭ꯔꯤꯌꯦ ꯑꯗꯣ ꯑꯣ ꯂꯦꯞꯄꯀꯥꯟꯗ ꯑꯩꯈꯣꯏꯁꯤ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ ꯂꯥꯎꯊꯣꯔꯛꯀꯦ ꯑꯗꯨꯝ ꯔꯦꯗꯤꯑꯣꯗ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯃꯥ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯑꯩꯈꯣꯏꯅ ꯈꯪꯗꯕꯩ ꯋꯥꯅꯤ ꯃꯤ ꯂꯣꯏꯅꯃꯛ ꯋꯥꯕꯅꯤ ꯀꯣ ꯃꯤꯁ ꯅꯤꯔꯃꯂꯥ ꯍꯣꯏ ꯑꯋꯥ ꯃꯆꯥ ꯉꯥꯛꯇꯅꯤ ꯋꯥꯔꯤꯁꯦ ꯑꯃꯃꯝ ꯑꯗꯨꯝ ꯂꯩꯔꯝꯃꯤꯁꯤꯅꯦ ꯑꯋꯥꯕ ꯃꯥꯅꯦ ꯃꯅꯨꯡꯗ ꯑꯃꯃꯝ ꯂꯣꯏꯅ ꯂꯩꯅꯔꯤꯕ ꯉꯥꯛꯇꯅꯤ ꯍꯜꯂꯣ ꯃꯤꯡꯒ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯑꯩ ꯕꯤꯁꯦꯝꯄꯨꯔꯗꯒꯤ ꯏꯃꯥ ꯂꯥꯏꯌꯣꯝꯕꯤꯗꯨꯅꯦ ꯀꯥꯎꯕꯣ ꯄꯨꯆꯥꯅꯤ ꯏꯃꯥ ꯁꯔꯃꯥ ꯑꯥꯎ ꯏꯃꯥ ꯂꯥꯏꯔꯕꯤ ꯏꯃꯥꯅ ꯁꯔꯃ ꯈꯪꯉꯤꯁꯦ ꯄꯨꯁꯄꯔꯥꯅꯤ ꯈꯛꯇꯔꯣ ꯑꯩꯅ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯍꯥꯏꯔꯛꯀꯦꯕꯀꯣ ꯑꯩꯅ ꯍꯪꯉꯤꯁꯤꯗꯤ ꯈꯨꯃꯝꯗꯦꯅꯦ ꯇꯧꯔꯤꯁꯦ ꯍꯥꯏꯔꯣ ꯏꯃꯥꯅ ꯈꯪꯉꯤꯁꯦ ꯄꯨꯁꯄꯔꯥꯅꯤ ꯈꯛꯇꯔꯣ ꯃꯦꯗꯥꯝ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯅꯥꯄꯪꯕꯤꯁꯤꯗꯤ ꯀꯩꯅꯣ ꯍꯥꯏꯔꯣ ꯏꯃꯥ ꯏꯃꯥꯅ ꯀꯔꯤꯅꯣ ꯁꯥꯎꯅꯤꯡꯕ ꯑꯃ ꯂꯩ ꯍꯥꯏꯗꯣ ꯀꯩꯅꯣ ꯍꯥꯏꯔꯣ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯅꯍꯥꯟꯒꯤ ꯑꯍꯜꯂꯣꯟꯒꯤ ꯊꯧꯔꯝꯗꯅꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯩꯅ ꯇꯧꯕꯗ ꯃꯦꯗꯥꯝꯅ ꯀꯛꯊꯠꯂꯛꯄꯗꯣ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯑꯃꯨꯛꯇꯁꯨ ꯇꯧꯗꯦ ꯉꯁꯤꯒꯅꯦ ꯑꯅꯤꯔꯛꯇꯤ ꯁꯨꯔꯦ ꯐꯪꯉꯤꯁꯦꯀꯣ ꯑꯍꯥꯟꯕꯗꯤ ꯇꯧꯍꯧꯗ꯭ꯔꯦ ꯀꯛꯊꯠꯈꯤꯕꯅ ꯍꯥꯜꯂꯦ ꯑꯣ ꯑꯗꯨ ꯉꯁꯤ ꯑꯗꯨꯗ ꯍꯥꯏꯖꯒꯦꯅ ꯑꯩ ꯇꯧꯔꯛꯄꯅꯤ ꯏꯃꯥꯗꯤ ꯉꯍꯥꯟꯋꯥꯏ ꯐꯪꯈ꯭ꯔꯗꯨꯗꯤ ꯏꯃꯥ ꯐꯪꯈ꯭ꯔꯗꯨꯗꯤ ꯏꯃꯥ ꯁꯔꯃꯥꯗꯤ ꯐꯪꯈ꯭ꯔꯗꯨꯗꯤ ꯑꯗꯨꯝ ꯐꯪꯉꯤꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯁꯤꯅ ꯑꯃꯨꯛꯇ ꯐꯪꯖꯗ꯭ꯔꯤꯕꯁꯤꯡꯒꯤ ꯇꯧꯕꯅꯦ ꯑꯅꯤꯔꯛ ꯑꯗꯣ ꯑꯣ ꯏꯃꯥꯗꯤ ꯐꯔꯦꯁꯦ ꯏꯃꯥ ꯍꯧꯈ꯭ꯔꯖꯅꯣ ꯄꯥꯏꯔꯛꯄ ꯌꯥꯕ ꯃꯇꯝꯗꯅꯦ ꯍꯦꯛꯇ ꯄꯥꯏꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯒꯅꯦ ꯐꯪꯈ꯭ꯔꯕꯁꯤꯡꯒꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯗꯗꯤ ꯇꯧꯔꯛꯑꯗꯤ ꯑꯗꯨꯝ ꯀꯛꯊꯠꯆꯔꯛꯀꯅꯤꯀꯣ ꯏꯃꯥ ꯐꯪꯗꯕꯁꯤꯡ ꯑꯃꯨꯛꯇ ꯐꯪꯖꯗ꯭ꯔꯤꯕꯁꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯕꯅꯤ ꯉꯁꯤ ꯄꯤꯖꯔꯤꯁꯦ ꯍꯥꯏꯔꯛꯄ ꯅꯨꯃꯤꯠꯇ ꯏꯃꯥꯅ ꯇꯧꯁꯟꯕꯤꯔꯛꯑꯗꯤ ꯍꯧꯖꯤꯛ ꯊꯦꯡꯅꯗꯅ
ꯉꯁꯤꯁꯨ ꯉꯁꯥꯏꯗꯤ ꯃꯦꯠꯄ ꯁꯨꯐꯪ ꯐꯪꯗꯕ wari nungaiba sadau kanjida imana nungaitaba wari sa lairese isai saktoro ima isai saktoro nang gaiga sarogi mangwa manoda laido wari sanaido aina medana pau beta ba yam nungai du taw dai wari sanai ni ngonda sarogi konona thaman ga hobo ya ga da hoi ado phare se ima isai matem saktoro na kamai taw be ba di ai di isai jak be je ha wang na ba ne ai di je ha la ko la ga mamang na ba ne wangang na ba khatane ba haiba isai ju hai ta ba ya roi isai saklo hoji ai ngamaroi lo ado ima di mamang da su wari sana thokre ado isai do matem Oleh ngasi ka tahu ko dari sakar bane besai ya ni. Saklo odo ngasi ju matam mangal loi je mama yang ngai lai ni. Saktoro. Ai di kamai to kai sakoi si dia. Amai hekta sakjalo usai sai amai hekta. Amai ka sakjalo ya di ko. Amai hekta sakjalo. Ai ya tahu minda. Haura ke ko di. Hauro ima hauro. Kanya sakoi ko. Kaino aina sakto ijibu matik na haurage ko yang pate ba mangkhari kadai da napam lam sado na dalaboi ko no nasabinata dulai sa salidio kaino nani halidio sado na dalabay ko na sabinata mulai sa salidio sa'yo namin ay diyo ihanong di lay tibido pananayang doon Yang kaki kele yang kau senang lesan dihai Allah tajuk lambat hawalu kana tanai jala ima ta jari jala sai sha ba dai tum thoki bra khang pon ti tum thoki bra khang pon to ga ni la ai yam di da sai sakpadana tapi sa iba wangang tor ko dorong kaino khang de toy kaino to ri sa je ai di ma do isai sang chang tung gi dora bran pa khalorab ne tum mi yam la ye kai to ni adu ne phare bazar de ni ba mi yam le ba oh mi lei be he ma nang ko ba yam le ya ba to thaga chari ma yare koi mai sai ma tem sak tom ni na yare masung da ai to ga pai ro ko oh ima kakthal pa jaro kani hoi thaga chari lai ra bi shama hai ba ima gi ming se ekta ne sana ba mekta thonjali po ni tori mani hello good evening miss good evening kana oi birabanu pabung ming amtanga habiyo phone to jarale ba hak tumo khoma khala khai degi koring sna rajkumar ne pabung se kari pung sahi kya suragi ha mung sahi haijala ga sahi sugi dabdura kana isa sahi hoji se sahi 71 mapung phare complete were as khonjen se de sahi 71 yam mandi ti nga mo misnim la pabung amana pabung ama call tawrak ba aduga sahi hangbada ikaidana sahi to humpu sudri na haijaluraba adogadi adoragadi tharom punga kano wa joda wari wathai ani ra khaktana te pamu hanadi tham dai tham bo dum pi bane ada complaint yam lakpa sungphang phang da basing je ada marakta khoi thamada
ꯁꯨꯡꯐꯪ ꯐꯪꯗꯕꯁꯤꯒꯤ ꯍꯞꯇꯥ ꯑꯅꯤ ꯈꯛꯇꯪ ꯍꯥꯞꯄꯅꯦ ꯍꯥꯏꯗꯤ ꯊꯥ ꯑꯃꯗ ꯁꯟꯗꯦꯁꯤ 3 ꯂꯩꯕ ꯌꯥꯎꯏ 5 ꯂꯩꯕ ꯌꯥꯎꯏꯗꯅꯀꯣ ꯄꯥꯕꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ 5 ꯁꯟꯗꯦ 2 ꯈꯛꯇꯪ ꯁꯨꯡꯐꯪ ꯐꯪꯗꯕꯁꯤꯡꯒꯤ ꯈꯥꯏꯗꯣꯛꯈ꯭ꯔꯒ 3 ꯂꯦꯝꯍꯧꯔꯤꯕꯁꯤꯡ ꯑꯩꯈꯣꯏ 71 ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯃꯤꯅꯝꯕꯒ ꯅꯠꯇ꯭ꯔꯦ ꯁꯦꯡꯅ ꯍꯥꯏꯔꯅ ꯅꯪ ꯄꯥꯕꯨꯡꯒꯤ ꯃꯤꯅꯝꯕꯁꯦ ꯀꯩ ꯍꯩꯅꯗꯦ ꯑꯗꯣ ꯄꯥꯕꯨꯡꯁꯤꯒꯤ ꯑꯍꯜꯂꯣꯟꯒꯤ ꯊꯧꯔꯝꯁꯦ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯑꯣꯏꯕꯤꯕ꯭ꯔꯣ ꯍꯥꯟꯅ ꯃꯃꯥꯡꯗ ꯐꯪꯈ꯭ꯔꯦ ꯃꯃꯥꯡꯗ ꯍꯥꯏꯕꯗꯤ 2025ꯇ ꯈꯔ ꯑꯃ ꯐꯪꯈ꯭ꯔꯦ 24ꯒꯤ ꯑꯗꯨꯋꯥꯏ 24-25 ꯑꯗꯨꯋꯥꯏꯗ ꯑꯣꯏꯔ ꯃꯥꯅ ꯑꯗꯨꯋꯥꯏꯗꯒꯤ ꯑꯣꯏꯔ ꯃꯥꯅ ꯑꯩꯅ ꯌꯥꯎꯕ ꯍꯧꯔꯛꯄꯁꯦ ꯑꯍꯟꯒꯤ ꯊꯧꯔꯝꯁꯦ ꯂꯥꯟ ꯃꯅꯨꯡ ꯀꯩꯅꯣꯒꯤ ꯑꯗꯨꯗꯤ ꯆꯍꯤ ꯑꯃꯨꯛꯀꯤ ꯃꯅꯨꯡꯗ ꯑꯃꯃꯝꯇꯪ ꯐꯝꯕ ꯇꯥꯔꯦꯅꯦ ꯄꯥꯕꯨꯡꯁꯦ 25ꯇꯗꯤ 2-3 ꯀꯩꯅꯣ ꯐꯪꯈꯤꯌꯦ ꯋꯥꯔꯦꯡ ꯁꯩꯔꯦꯡꯒꯤꯗꯨ ꯈꯔ ꯄꯥꯒ꯭ꯔꯦ 25ꯇꯗꯤ ꯈꯔ ꯐꯪꯉꯦ ꯑꯗꯣ 25ꯀꯤ ꯑꯣꯛꯇꯣꯕꯔ ꯑꯗꯨꯋꯥꯏꯗꯒꯤꯅ ꯉꯁꯤ ꯐꯪꯉꯤꯁꯤꯅꯦ ꯍꯣꯏ ꯃꯃꯥꯡꯗꯁꯨ ꯋꯥꯔꯤ ꯁꯥꯈ꯭ꯔꯕꯅꯤꯅ ꯄꯥꯕꯨꯡ ꯏꯁꯩ ꯐꯖꯕ ꯑꯃ ꯂꯥꯟꯊꯣꯛꯄꯤꯔꯝꯃꯣ ꯉꯁꯤꯗꯤ ꯏꯁꯩꯁꯦ ꯑꯃꯈꯛꯇ ꯅꯠꯇꯦ ꯑꯩꯗꯤ ꯑꯅꯤꯕꯨ ꯁꯛꯅꯤꯡꯉꯤꯕꯅꯦ ꯑꯅꯤꯗꯤ ꯀꯩꯅꯣ ꯃꯇꯝ ꯌꯥꯒꯗ꯭ꯔꯣ ꯏꯁꯩꯁꯦ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯏꯁꯣꯔꯒꯤ ꯃꯔꯝꯗ ꯚꯒꯋꯥꯟ ꯀ꯭ꯔꯤꯁꯅꯒꯤ ꯃꯔꯝꯗ ꯁꯛꯀꯗꯕ ꯏꯁꯩꯅꯤ ꯑꯗꯩ ꯑꯃꯅ ꯍꯧꯖꯤꯛꯀꯤ ꯅꯍꯥꯔꯣꯟꯒꯤꯗ ꯑꯃ ꯁꯛꯆꯒꯦꯅ ꯑꯗꯨꯝ ꯃꯤꯛꯁ ꯇꯧꯔꯒ ꯃꯤꯅꯤꯠ 2-3 ꯐꯥꯎꯒꯤ ꯆꯥꯡꯗ ꯑꯗꯨꯝ ꯁꯛꯆꯟꯕꯤꯔꯣ ꯄꯥꯕꯨꯡ ꯍꯥꯏꯗꯤ ꯌꯥꯝ ꯁꯥꯡꯗꯕ ꯑꯣꯏꯔꯒꯗꯤ ꯃꯤꯛꯁ ꯇꯧꯕꯗꯤ ꯀꯌꯥ ꯍꯩꯖꯗꯕ ꯅꯠꯇꯦ ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯑꯃꯇꯪ ꯁꯛꯄꯤꯔꯣ ꯃꯤꯛꯁ ꯍꯥꯏꯕꯗꯤ ꯄꯥꯕꯨꯡ ꯁꯨꯝ ꯑꯃ ꯂꯥꯏꯒꯤ ꯑꯣꯏꯕ ꯄ꯭ꯔꯊꯅꯥꯗꯨ ꯃꯇꯦꯛ ꯑꯃ ꯁꯨꯝ ꯇꯝꯕꯤꯔꯝꯃꯒ ꯃꯇꯦꯡꯒ ꯍꯥꯞꯆꯟꯕꯤꯔꯝꯒꯦꯒ ꯍꯥꯏꯔꯒ ꯃꯤꯅꯤꯠ 2-3 ꯐꯥꯎꯒꯤ ꯃꯅꯨꯡꯒꯤ ꯍꯥꯏꯇꯥꯔꯦ ꯏꯁꯩꯗꯣ ꯏꯁꯩ ꯑꯁꯤ ꯑꯩꯅ ꯁꯛꯀꯗꯧꯔꯤꯕ ꯏꯁꯩꯁꯦ ꯀꯩꯅꯣ ꯆꯣꯡꯊꯥꯝ ꯀꯃꯂꯥꯅ ꯁꯛꯄ ꯏꯁꯩꯅꯦ ꯑꯗꯣ ꯑꯩꯗꯤ ꯁꯨꯝ ꯄꯥꯝꯖꯔꯨꯕꯒꯤ ꯋꯥꯅꯤ ꯃꯁꯤ ꯏꯁꯩꯁꯦ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯖꯕ ꯑꯗꯣ ꯈꯤꯇꯪ ꯈꯣꯟ ꯀꯔꯤ ꯁꯨꯔꯒꯗꯤ ꯀꯌꯥ ꯇꯥꯕꯖꯥꯠ ꯅꯠꯇꯦꯗ ꯍꯩꯕꯖꯥꯠ ꯅꯠꯇꯦꯗ ꯁꯨꯝ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯏꯁꯩꯁꯤꯕꯨ ꯑꯩꯅ ꯄꯥꯝꯖꯔꯨꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯗꯨꯝ ꯉꯥꯡꯖꯔꯒꯦ ꯍꯧꯕꯤꯔꯛꯑꯣ ꯄꯥꯕꯨꯡ ꯍꯧꯕꯤꯔꯛꯑꯣ ꯃꯤꯅꯗꯤ ꯍꯥꯏꯅꯩ ꯅꯪꯕꯨ ꯅꯣꯅꯤ ꯃꯈꯣꯜ ꯍꯨꯔꯥꯟꯕ ꯃꯤꯅꯗꯤ ꯍꯥꯏꯅꯩ ꯅꯪ ꯅꯣꯅꯤ ꯃꯈꯣꯜ ꯍꯨꯔꯥꯟꯕ ꯕ꯭ꯔꯖꯒꯤ ꯀꯟꯍꯥꯏ ꯂꯩꯀꯥꯏ ꯋꯥꯊꯣꯏꯒꯟꯕ ꯅꯟꯗꯒꯤ ꯃꯆꯥꯅꯤ ꯃꯤꯅꯗꯤ ꯍꯥꯏꯅꯩ ꯅꯪ ꯅꯣꯅꯤ ꯃꯈꯣꯜ ꯍꯨꯔꯥꯟꯕ ꯃꯤꯅꯗꯤ ꯍꯥꯏꯅꯩ ꯅꯪ ꯅꯣꯅꯤ ꯃꯈꯣꯜ ꯍꯨꯔꯥꯟꯕ ꯑꯣꯛꯇ ꯁꯤꯡꯗꯕꯅꯤ ꯍꯥꯏꯕ ꯏꯟꯗꯕꯅꯤ ꯄꯪꯂꯕ ꯏꯆꯥꯅꯤ ꯋꯥꯔꯧꯅꯨ ꯅꯈꯣꯏ ꯈꯨꯠꯅ ꯆꯩꯅ ꯋꯥꯔꯛꯀꯦ ꯑꯃꯨꯛ ꯇꯧꯍꯜꯂꯔꯣꯏ ꯈꯨꯠꯅ ꯆꯩꯅ ꯋꯥꯔꯛꯀꯦ ꯑꯃꯨꯛ ꯇꯧꯍꯜꯂꯔꯣꯏ ꯍꯥꯏꯖꯩ ꯖꯁꯣꯗꯥ ꯔꯥꯅꯤꯅ ꯃꯤꯅꯗꯤ ꯍꯥꯏꯅꯩ ꯅꯪꯕꯨ ꯅꯣꯅꯤ ꯃꯈꯣꯜ ꯍꯨꯔꯥꯟꯕ ꯃꯤꯅꯗꯤ ꯍꯥꯏꯅꯩ ꯅꯪꯕꯨ ꯅꯣꯅꯤ ꯃꯈꯣꯜ ꯍꯨꯔꯥꯟꯕ ꯁꯨꯝꯕꯟꯗ ꯄꯨꯜꯂꯦ ꯌꯦꯡꯉꯨ ꯂꯝꯍꯦꯟꯕꯁꯦ ꯄꯥꯜ ꯑꯅꯤ ꯃꯔꯛꯇ ꯆꯪꯈꯔꯦ ꯀꯟꯍꯥꯏ ꯁꯨꯝꯕꯟꯗ ꯄꯨꯜꯂꯦ ꯌꯦꯡꯉꯨ ꯂꯝꯍꯦꯟꯕꯁꯦ ꯎꯄꯥꯜ ꯑꯅꯤ ꯃꯔꯛꯇ ꯆꯪꯈꯔꯦ ꯀꯟꯍꯥꯏ ꯎꯄꯥꯜ ꯑꯣꯏꯅ ꯂꯦꯞꯂꯝꯕ ꯃꯅꯥꯏ ꯑꯅꯤ ꯂꯥꯟꯕꯤꯔꯦ ꯎꯄꯥꯜ ꯑꯣꯏꯅ ꯂꯦꯞꯂꯝꯕ ꯃꯅꯥꯏ ꯑꯅꯤ ꯂꯥꯟꯕꯤꯔꯦ ꯃꯥꯡꯂꯦ ꯃꯥꯡꯂꯦ ꯍꯥꯏꯖꯩ ꯈꯪꯗꯕꯅ ꯖꯁꯣꯗꯥ ꯃꯤꯅꯗꯤ ꯍꯥꯏꯅꯩ ꯅꯪꯕꯨ ꯅꯣꯅꯤ ꯃꯈꯣꯜ ꯍꯨꯔꯥꯟꯕ ꯃꯤꯅꯗꯤ ꯍꯥꯏꯅꯩ ꯅꯪꯕꯨ ꯅꯣꯅꯤ ꯃꯈꯣꯜ ꯍꯨꯔꯥꯟꯕ ꯀꯔꯤꯒꯤ ꯆꯥꯔꯨꯔꯤ ꯂꯩꯄꯥꯛꯁꯦ ꯅꯪꯗꯤ ꯉꯥꯎꯏꯗꯀꯣ ꯅꯪꯁꯦ 이마기 까나이 까리지 사루리 lấy nang đi ngầu ý ta cô nang xe
Imagi kanai Imayenge se Kakadu nasin Imayenge se Kakadu nasin Karino shide Ibungo nangdi Jagat ki mapuni Kangludare aidi Inadi hainai nang Nuni makul huran ba Minadi hainai nang Nuni makul huran ba Rezeki kanhai Laikai watoi ganba Nandagi machani Minadi hainai Noni makul huran ba Minadi hainai nang Noni makul huran ba Matang itu semua sinjarge Yang phajagre pabung Khon se ya de yamni ina khara kuina khara toy toina sum kan to bo ra de khon jap kan to da amuk marak marak khapre khange ba tha ma da mum tang try taw biro pabo haidi phangan biro oba adoradi yare sahim da manga sahim da tara mari manga phangadi yare dana pabo adi ado ahal ba khoi sahi amani le de kan khonji ya ro aduna chang se tham da amura lekti akhoi ki phone number se adum yawri bani be ma hoi da do khara adum lokhat piyo call do la di dum lokhat kani aduga pabong adum ahum lak chance thammi dana ko ahum lak sida dum ngamna ba lisalo pabong oh thank you thagaseri be masing thagaseri pabong busu oh na de yektana nungai na lebiu aduni pabong hoi ma hoi lei mayam sina hai si su chummi ba thorom se saruk yaningi ba adudagi mo pabong hoi na hai ri ba akhoi di ahaloi sala bani chance bibiyo na phanga bane ba ko dai di su phang phang ri ba sing sina mo hai ri ba wa hong radio se hoi ki saruk yaudra bara aduni akhoi di mayai dani natra mani somdagi yengak padusu somdagi yengak padusu animaksi yengdaba yadabane ba tawise aduna kari upai leige na thirak pakanda sungphang phangdaba singi haraga amatang anitang thamba haiba sida upai si sidoina tagre ba mani aduna ne ba ado khara khara phangnaraga khaga tawminasi ado ahallon gi thoram haiba ni isai sakpagi oiradi atop atop program mayam ama sahi khaidok taba mayam leiri ko aduda saruk soidana yabiyo aduda di dum tha amada hapta amada amuk ani ga haiba leitre adum kol phangi dum sakpa sae adum saktha tare adum aduga ahallon gi thoram gi da isai saknaba khaki oina mayam wari watai sajaning ba mayam gi khulong sabadudi hena lausan biganu amura anirak natana ko misnemla si khaktani thoram saruk yabiri batabiri ba mayam dai khoina laujari ba no luksari ba se anu matam de loi thokre pung manga se chap san ta le mai wani wangang loi rok pada loisala si misnemla kari upai lei pung taram ni na ko mathangi thoram lei bani na kan bangam hodre makha gi collar se lokhat pangam dre warau bi ba yadre mathang mathang thoram sing taminarsi ahallon gi thoram saruk yabiriba tongan tongan ba platform da leibiriba radio da duga tv da youtube da ming amta pandre ngasigidi loi ui mayamna kari hairi mayamna noklak pasu ui khuba khurak pasu ui kaurak pasu ui thagalak pasu ui natra misnimla do ming di pathok sadre pumna ko hana hana thagat chabaga loina na pusparani laishrom amadi Nirmala Thangjamani na Khurumjari Nungairaba paujel Class 10 amasung Class 12 loiraba students singi nungairaba paujel
Tagyelda Lariba Central Institute of Petrochemicals Engineering and Technology (CPET), Department of Chemical and Petrochemicals, Ministry of Chemicals and Fertilizers, Government of India ki makhada AICTE na approve tawraba course kharagi direct admission hangdokche. Course sing adudi Diploma in Plastic Technology (DPT), anisubada Diploma in Plastic Mold Technology (DPMT). Course sing asi class 10 loiraba mahiroi singna chahi ahum aduga class 12 science oiragana sahi ani tamgani. Class 10 amasung 12 ki compartmental exam FPR tawriba mahiroi singna su apply tawbagi khudong chaba thamjari. Course sing asigi kanaba khradang pallabada course asi tamlinge gi manungda nupi masa mahiroi singi oina AICTE na chahi khudingi lupa lising yankai gi scholarship leptana pi. Nupa masa mahiroi singi oina su central amadi state ki oina scholarship kaya da su khudong chaba pizari. Course asi loiraba matungda India ki reputed company amadi India ki mapalda thabak tawbagi khudong chaba su phangali. Masida sunatana makha taba higher education gi khudong chaba su leigani. Course asi loiraba matungda students singna apamba line da haibadi BTech lateral entry da